ngasi yaifaraba aikhoi khuding mangnai kai khumna jariba lamdam sigi aiba loina namatamamagi All India Radio Imphal gi announcer roibiramba aikhoi khuding manai kai khumna jariba koi gi yamba saklaba tamo Keke Wahengbam gi mahaki Mapok Mapok Numit yamna puning nunsingai oiba moongda sinjariba thauram asigi mingthol asina mit Udrabasingda Kathokchaba Keke Wahengbam gi Mapok Numit ngasi April gi saisat kungataret lisingani kungani thoi yaifarba pungpham asida Thanga Ngaram gi community hall asida lengsin biriba punamapu pangjadraba Rakesh Nauremna ikai khunaba madi taramna okpadu thamjari nolukchari ngasigi thoramasi hek haubadagi na horen loiba phawbada soida ngamdaba tekta kaidaba dugumba thoramama ohenanabagi damak asigumba Thanga Ngaram gi community hall asibu konbiriba ibudo ibendo loktak imagi singuma masai kolasida sinjariba thoramasi asoyangam yahun biganu haidana imagi mafamda amadi mafam asibu konbiriba ibudo ibendo gi mafamda like minded group Manipur gi mahut sinjaraga madu matang thoni jari thoramasi hawdokpagi tanja du logjage mit Udrabasingda Kathokchaba Keke Wahengbam hairiba thoramasi karigidamak like minded group Manipur na silliba loinana Longjam brothers and sisters sigomba tonganba NGO ma aikoina organize tawjariba asina karigidamak taikoina sponsor support tawbiribano haibasi horen matang chana aikoina thamjagani tawbatabu thoramasi hawdokpagi mangoinana wahi manga taradang amanidang thamjage nungsijaraba iyamba Keke Wahengbamna matau karamna sigumba khudong chadraba aikhoigi irak ta chen chongdana ningtamna sanajaba ngamjadriba isininaw sing asiga sagona na chapminaba ya pamba phawraiba punamak sing adu tamo Keke Wahengbam gi thamoida mahama samak matamamagi All India Radio Imphal gi program announcer oiramba aiba moina thorakpa isai me kyam irakpa adubu masamaksu tamthiraba cancer aiba laina sina sagonadana matam kuina haidi nadana phamungda yatadana lairuraba tapna sembiba mapuna chanbirakpadagi ngasi aikhogi irakta hingakpa tasengnamak anisuba mapok ama oiraba Keke Wahengbamna mahakna waringai naringai matamda thengnakiba awaba kayado lamdam sigi kana leijadraba aduga mit ubagi pangan sakti walaba sina thengnaramgadaba awaba kayado mahakna ubadagi haukiba kumja lisingani kungama thoidagi akhogi tamogi Mapok Numit asida akhannaba thoramoina sindana lakjabani haukiba kumja lisingani kungama thoi ngasigi numit haibadi April gi sesat kunga taret asimadi Patriotic Writers Forum Manipur na organize tawraga RIMS haibadi Regional Institute of Medical Science RIMS ta kogi layeng duna leidiba cancer patient yankhai mukta khudol tammaga maki Mapok gi thoramasi chathaba horakhibani anirak suba oina ngasi sina like minded group LMG Manipur amadi Longjam brothers and sisters koina ngasi gi sponsor support tawbiriba Charitable trust asiga khussan malaga sinjabani thoramasi gi phambakta lengsin bigadabi ikai khumna jarabi punamak koksin bagi tanja dulogjage punamak khurumjari ahan bada thoido hendokna ikai khumna bada matik jaraba ngasigi thoramasi gi na athoiba mithunglen haibadi chief guest ki phampham lang da lengsin bigadabi thoido hendone ikai khumna jarabi lamdam sigi social activist loinana hawjik na Imphal East District Jila Parishad ki upadhyaksa oina leibiribi kai khumna jarabi madam Khetri Tama masigi athoiba mithunglen gi phampham lang da lengsin binaba
Thoidona like minded group LMG Motsinzerga, Madame Bonolona Kosinzeri, Lengsin Biraxi, Dr. Ketri Tama, Upadaksha, Impalis, Jila Parishat, Lamdam Sigi, Maruina, Lokta Kongbanda, Masiki Akui with the lady by my Vil Kayamana, Infalgi, Sanaka tell the character, Nga Yondana, Compreg Yondana, Maki Yon Pam Pam later, Bagi Awama Kayama lady, street vendors singing Mapam Savama, Tamgadobani Haidana, Sankrabasai Tarakungi Mamang the Loudana Laiva, Saint Sundar Laivi, Adugumba, Madamni, Nasi, Miyangi Mihut Oidana, Impalis District, Quagi Upadaxa in Azila Persiki Labi Madam, Ikai Kumazari, Matanga City, Nasigi, Toromasibu, Preside to Bigadoriva, Hivadi Toromapugi Pamam Lang Lengths in Bigadoriva, Toido and the Nikai Kumazariva. Like-minded group LMG Manipurgi founder secretary Agiyamba Ojit Sorokhaibam Nasigi Toromapugi Pampam Lang the Lengsin Binaba Nolunako Sinjari Tola Taraba Kanale Jadraba Awana Taraba Singidamakta Linkat Sakiba like-minded group ki founder secretary ni Ikai Kumnazari Ojit Sorokhaibam Matangda Lengsin Biraksi Toidon Donikai Kumnazari ba Manglem Waikom Provider Kagemba Medical Store Konung Mamang Imphal Ikai Kumnazariba Sarnangasigi Akanabami Tung Haibadi Gas of Honor Gipam Lang the Lengsin Binaba Noluksari Ikai Kumnazariba Ozamanglem Waikom Provider Kagemba Medical Store Konumamang Lengsin Bikraba Matungasi Dice members in Sigi Mangui Nana Haibatare and the Noluna Kosinzage Nasigi I coin a Mapok Numit Pangto Iva Mayamna posters to Ubirangani Spegamo Upe Yang with the Nomi Toba Makha the lady no speeding to be Mama Ubiribasi Tamo Keke Wahengbam na Hospital gi bed matakta doctors in a treatment Sataraga Yataraga Lingagi Sakta Maduni Ai Amadi cancer Haidana Tari Vasi Masamaki autobiography in even Lari Adugi Kober Adumakni Aduna no look na Kokshinzage Todon the Nikai Kumnazari by Koikunamagna Nonjeri Yamba Keke Wahengbam Nasigi Magi Mapok Numit Toramasini Ikai Kumnazari by Yamba Keke Wahengbam Oza Manglemgi yet Tangbada Hek Tainana Tari was years the Lengsin Bigani Ikai Kumnazari by Yamba Keke Wahengbam On Tona Makong Yang Kraba Tabama Tovada Quina Tangna Siaba Pumpam Maduda Han Hete Yoba Adubanga City Matam Sang and Naruna Maramoiraga Chatpada Mangam Sandava Ngang Bada Laying Pirakpa Aduga Tawada Tabang Mayama labor Toning Manakro Kotpa Adubu Kanagumba Kragi Matang Yaudragadi Taubungam Dabagi Tak Adu the Lava Machine Asyangba Punsimagi Masak Punsimagi Kongchetadu Madugi symbol Duningasi Mayamda Tamokeke Ucheri Vasi Mayamdi Minumsi Kubam Taganizage Hagachari Ikai Kumnazari Yamba Keke Wahengbam Napam Lang the Lengsin Bikramatunasi Makatana Equina Kokshin Zagadovasi Ikai Kumnazariba Waza Sarchandra Sagol Sam Pioneer Entrepreneur Proprietor SS Electronics Kurai Thangjam Leikaini Adubu Waza Sidi Hosik Yorupa Kudong Chata Maramoraga Haki Masanupa Sagol Sam Sanatoi Ikai Kumnazariba Waza Sagol Sam Sanatoi Solar Home Lighting System Ikai Kumnazariba Waza Sanatoina Maki Upokpi Motsinba Mahaksu Yam entrepreneur Ramani Aduga Yanamai Paba Miyangi Togaloi Makagni Mayangi Damata Chen Chongbadumba Mishak Makagni Tagachari Matanga City Manipurgi Amadi Bharat ki Wina Haibajai Toido Indona Singtan Ngai Oirabi Saisakpi Amakak Manipur the Poki Baraki Tongan Tonganba Music and Light Music as Sigi Kongchet as they that Toido Indona Singtanabi I quit Kudi Magna Nunk Nona Ikai Kumnazaribi
ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯅꯕꯨ ꯇꯥꯔꯒꯗꯤ ꯆꯤꯡꯂꯣꯟ ꯋꯥꯡꯃꯗꯒꯤ ꯋꯥꯡꯃ ꯑꯃꯗ ꯂꯩꯔꯒꯁꯨ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯪꯍꯧꯗ꯭ꯔꯦꯇꯀꯣ ꯌꯦꯡꯍꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯅ ꯆꯦꯟꯗꯅ ꯇꯥꯟꯅꯗꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯏꯁꯩꯅꯕꯨ ꯍꯥꯏꯔꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯩꯈꯣꯏꯅ ꯇꯥꯗꯅ ꯐꯪꯖꯔꯤꯕꯤ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯁꯩꯁꯛꯄꯤꯅꯤ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯒꯦ ꯃꯤꯌꯥꯝꯒꯤ ꯃꯟꯗꯥꯀꯤꯅꯤ ꯇꯈꯦꯜꯂꯝꯕꯝ इकाई खुमना जरीबी मंदाकिनी तखेलंबम ngасigi phambakta lengsinbinaba noluna hangitchari eikoigi volunteers singna guide tobiri thagitchari thoido indone ikai khumna jaribi mandakini takhelambam nungsiraba wari maki thaudok maki haukraba punsi karamna mit ubagi pangan sakthi mangkhiba punamakna khangamba suyai khangdaba kanaguma suleiramba yai adubu mahaki interview ama pung mari manga changna lawba mikupta thengnakhiba interview gi nungsiraba wari lei tanja charabadi aina horen soidana miyamda thamjagani thagachari mathang asidi aikoina mafam asida yorokpadi udri adubu aikoigi chepau asidi yaujaba lamdam sigi saknairaba sesakpa oja ranbir thauna mahak haujik makidi mafam asi yoroktri adubu masi कौशिन बगी तंजादु मतंग से लोकजबनी वजारन बिरथौना परेन मफम से हेग यौरकपगा मयांगे मिरक्ता हेग यौरकपगा तिलकपगा कौशिन बगी तंजादु लोकजगे मतंगी अखन्नब मितुंगलेंगे फमम लांगदा लेंसिन बिगे दोरिबा से थोइदो इंदनी काई खुमना जरिबा सर गनरजित थोंगाम रिटायर्ड म्यूजिक टीचर हाईसार्डी गवर्नमेंट ऑफ इंडिया KBS न्यू दिल्ली इकाई खुमना जरिबा सर गनरजित थोंगाम ngasigi phambak talengsin binaba noluna koksinjari ikai khumna jariba ngasigi thoram mapu athoiba mithunglen amadi akhannaba mithunglen na phampham langda lengsin bikhaba matung asidi ngasigi sinja langjariba volunteers sing ikai khumna jaribi akoigi akhannaba mithungi phambam landa lengsin bigedaba miyoi amaga noluna koksinjage thoido hendone kai khumna jariba Dr. Maibam 18 social activist ikai khumna jariba Dr. Maibam 18 social activist Thaubal Kaithelda 18 computerized eye testing and eye care center haidana handaki COVID-19 gi pandemic sahi ani asi mit nungaitaba singi damata layengba lakpada 50% 20% 30% discount pi dana yamna choba service tawkhiba aduga awana tarba imung kaya amada maki dukandagi nomagi karakpa senpham aduna maduna leiraga miyamda dedicate tawkhiba dugumba yamna khoi phudimana ikai khumna jariba social activist social worker aymaruf Dr. Maibam 18 ikai khumna jari mathang asina ngasigi like minded group Manipur na sinjariba sigumba mit Udrabasingda Kathokchaba Keke Wahengbam gi Mapok Numit thoroma sibu support tawbiriba ikoida cooperation pibiriba associate tawbiriba yamna maru oi khraba silliba thoroma sigi yamna Younglen Sarumu Oiriba Hijabatare, Kaikumna Jariba, Longjam Brothers and Sisters Charitable Trust, Equagi Top Upokpi, Madigi, Founder, Yaifaba, Leo, Toydon Kaikuno Cherry, Pambakta Langson Birable non Coxin Jerry Langson Biraxi, Yaifaba Leo, Yamna Naha Wiriba, Mayangi, Didigate Todan La Abatugumba, Agi, Inauni, Yaifaba Leo. Pambakta lengsin biriba punamak asida ikoina ngamjaba sinja langjariba singi maikedi tamjaba khudol tambagi tanja dulogjake ikoigi Madam Bajani Salam loinena Madam Sobita Maibam lengthok pirakani ngasigi pambakta lengsin biriba singda ikoi khudol tambagi tanja dulogjake ahan ba khudol singasigi Ekoi Kudimani Kai Kumnazarbi Madam Dr. Khetri Tamagi Mapamda like minded group Amadi Longjam Brothers and Sisters Charitable Trust Top Upokpi Maikei Dagi Ngamjaba Kodol Ekoi
Manipur ki iyong da saba yek taret ki adugamba lengan fi asi koi present tok jagani mathang asina ngasigi thorom asi asoyaran punamak ngakani soibasu yaudana ba honagani soifam su thokte kaigomada soibai taraba sumadu punamak ngakani haidana aikoi punamaki mahut mareng sindana phambiriba thoram mapugi phambamlan lengsinbiriba oja ojit sorokhaibam secretary line minded group LMG Manipur oja ojitta singbalengan sikodol tambiri thagatchari mathang asina oja manglem waikhom proprietor khagemba medical store konung mamang imphal gi maphamda lengal si kudol tambigani thagachari mathang asina saknai rabi saisakpi aikoi khudamani kai khumna jaribi mandakini takhelambam renowned singer mandakini da masigi yek taret ke dugumba manipuri iyongi phi asi kudol tambigani thank you thagachari mathang da Dr. Maibam 18th proprietor 18 computerized eye testing and eye care center Thobal Bajar kai khonuchari mathang asina ngasigi thoromasiba support tobiriba Longjam brothers and sisters charitable trust top Upokpi gi founder Yaifaba Liyoda kodol tambigani thagachari mathangda kodol tamjagadori basina thoido hendo ne kai khumna jariba ngasigi phambak talengsin biriba sagol sem sana thoi solar home lighting system gi maruiba madigi founder haijabatare sar sana thoida sigamba yongi oiba ki ektaret ke sumbalia lengyan nasi koi kodol tambagi tanja dolok jage madam somda dumpana lakpiro somda lakpiro mamangda thagachari mathangda ikai khumna jariba sir Ganerjit Thanga retired music teacher HRD Government of India KBS New Delhi ikai khumna jari aroi ba khudol simadi thoidon da ikai khumna jariba aikoi khudimagna happy birthday haidana ngahaki matungda aikoi mayam punamona yai pharol piga doriba pijaga doriba yamba Keke Wahengbam former announcer All India Radio Info Patriotic Writers Forum Manipur gi yamna sangba like member am soibiriba tamo Keke da kudol tambiri thagachiri loinana loinana like minded group Manipur LMG gi maikei degi masibu kudol tambirambi madam Sobita Maibam Bajani Salam ikai khumna jari taram okchari aikoi gi ngasigi thoromase aikoina maira ma sukhallaga hodokpa adugi system adu koina ngahaki matungda birthday celebration oibanina koi birthday gi cake manung sita soidna maira yaurangani haiba wakhalasi aikoi de thamjare paren birthday gi cake asida yauriba maira sina thoromase maira oijage haiba wafam sima phambak ta lengsin biribandi mangda lengsin be punmokta thamjage aduna thauromasigi taram okpo yuarol thambiranaba thoidondani kai khumna jaribi like minded group LMG Manipur gi assistant secretary oina thaupuribi madam Ningombam Ongbi Ranibala Laimana taram okpo yuarol thambiranaba nolukchari lengsin biraksi madam Ningomba Ongbi Ranibala Devi Laima assistant secretary like minded group Manipur thank you ahanba magtada lamdam sibu konbiriba ibudhau event thobu ithanungda setna thaugan jabaga loinana ngasigi mid ubagi sakti gi wangmata laikhraba
isan ise sing amadi ibong ipasinggi kathok pagaloinena kathok sabagaloinena Keke Wahengbam gi Mapok Numit ki 27 August 2022 Wednesday masigi support tawiriba line minded group amadi Longjam brother and sister Charitable Trust ki maikay degi so aina taram na okseri loina na ngasige sip guest ki pham lang daleng sin biriba ikai khum na bada matik sarbi kherti tama GP member buso aina ahan ba magtada taram na okseri loina na president gi pham lang daleng sin biriba LMG gi secretary so ibiriba LMG da asobo thodang lo biriba sar orjit buso aina ikai khum na ba ucheri amasung taram na okseri amadi guest of honor gi pham lang daleng sin biriba Sir Chandra Sogoncham Sir Stilak Trehana Haibigere Adubu Aigi Ukwanu Pasanatoy Ahan Bamaktada in Ikai Kum the Boat Cherry Amasung Masigi Lamdam Sigi Harma Sigi Kong Tangramda Asuki Mati Kongjeng Yang Nasiliba Sar Manglembuso in Ikai Kum the Boat Cherry Amadi Lamdam Sigi say Satpi Maming Nairaba Singtabada Magi maramda loiba naira roidaba aigi inaunupi mandagini ta khelamba buso aina ikai kumnaba utchebaga loinana taramna okseri loinana sar maibam itin line minder group ta natana miyamgi thabak tharong kaya da mangjen thariba kathokpana mathodang oiriba miyam sigidamakta achoba thodang loriba sar itin buso aina ikai kumna jaba utchebaga loinana taramna okseri loinana Singra Weberan Britona but Lactrehena, Laya Supposini Kai from the boat cherry. Amadi, Sir Gernerjit, Thanga, Boso in Kai from the boat cherry. Loila Loinana, Masigi Lamdam Sida Ladiba, Imaibel, Amadi, Ahalaman Punamak, Nasigi Thoram Sida, Lakpitona Loy Babu Yauni, Haibagi. A tet Pataza Bagoloina and the Lakpidiba, Imaiben Amadi. Isaisu ibung ipa isaniche puna magpaso line minded group ki maiki degisu taram no oseri sihaga board of thanks Tagatseri ikai khumna cherebi madam ningombam ongbi rani bala leima assistant secretary like minded group LMG Manipur taram no pagi warolosi onthokna Wana piba maki warula makakni masigi maram su thamjage mahak masama su asoba anaba masago narga hujuzik leiriba adu misha makakni loinena haukiba numit kharani gi mamangda maki manembok leikhidabagi mahakku nakondona leibiba adu su leikhidabagi awaba mikuba mada leiriba adu masama su layenga hospital dagi manembok leitre hadina gawhati dagi mu thola ga madugi Lana Toramu Siluba, Sigi Loidak Pamikupta, Tamok Keke Wahengbam gi, Mapok Numit Amuk Taramba, Madusu Senba Yadavanina, Haibadi, like minded group Manipur gi, Assistant Secretary in the Taupu Ribanina, Masisu Yaudavayadi and Adam Chelakpa. So Mina, Punsida Oava Kayama, Kudong Tiba Kayama Sago Nadana Ladabi, Madame Ranivla Laimana, Yamna Puning Yueva, Taranopi Warolda, Yamna Wakal Tanik. Tamoida hiding Bakayamadi, Haiduk Pangamda, Puning the labor Kayamadi, Madigi Maitong, the Pondo Piramba Sigidamak, Ikaikonabucheri, Aduga, Madame Ranivalana Taram Opeda, Sitaba, Nantaba, Punamak, like minded group, Manipurgi Maikadegi, Amukana, Madumangak Pio, Mayama, Masigi, Mid Ubagi, Pangan Sakti, Watlaba, Aduba Makuina Konais, the Lodiba, Togdan Kayadu de Kunadining Singba. Punamak adubasu amukana like minded group Manipur gi maikadigi no lukpa tobi melkhang badu cheri mathang asidi ngasigi thoram asigi kwaidagi maru oiba mikup ama haibadu ekoi gi mangda leplare ene ngasai panjaki baduni thoram asigi ekoi da birthday ama yori habigi cake kakpado madudai dai khoi hena priority pijaba leite tamok Keke wakhalon da su leite like minded group Manipur da su leite tawbadabu ngasigi Cake ase mayamba amagini haidana yamna thamoi sengna pubirakpa age now khundrakpam bobo
mahakna wangban dagini Thobal district ki manung changba wangbal dagini iyamba gi birthday ni ma de nahani na ai yamba keke na birthday yaure cake lai wakhan khallu dieb gari dagi box sam pudare kari warang ki cake wairami naha oi bagi iyamba gi damaktani haidana pubirakpani ai nau bobo yauna ngasigi iyamba keke wahengbam gi cake ase kakpada chukhaliba maira sina ngasi mangda lengsin biriba mit ubagi thona pangan khajitang soliba sinnaw singdasu mangal ama piraga anoba thona ama piraga hana ubagi khara khara warambado ngasigi keke wahengbam gi birthday gi mangal asina maram oirakanda anoba hena mit uba ngambagi thona pangalado taibang sema mapuna pibirakani habigi thajabadu thamjaraga maira si sukhachagadabani ai naw bobo lengsin biraksi ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯕꯥꯔꯗꯦ ꯀꯦꯛ ꯀꯛꯄꯁꯦ ꯀꯃꯥꯏꯅ ꯀꯛꯄꯅꯣ ꯀꯥꯏꯗꯣ ꯈꯪꯖꯗꯦ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯅ ꯏꯅꯥꯎ ꯕꯣꯕꯣ ꯑꯝꯇ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯤꯌꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯃꯔꯛꯇ ꯑꯗꯨꯝ ꯀꯛꯑꯁꯦꯅ ꯍꯥꯏꯕꯤꯔꯦ ꯑꯩ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯍꯧꯗꯣꯛꯄꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁꯦ ꯈꯖꯤꯛꯇꯪ ꯆꯦꯟꯅꯩ ꯑꯗꯨꯅ ꯑꯩ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯗꯥꯏꯁ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯤꯅꯠ ꯑꯃꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯅꯠ ꯑꯃꯇꯪ ꯂꯦꯞꯃꯤꯟꯅꯕ ꯄꯥꯝꯖꯩ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯑꯃꯇꯪ ꯂꯦꯞꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏ ꯏꯁꯣꯔ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯂꯩ ꯂꯥꯏ ꯍꯥꯏꯁꯦ ꯀꯗꯥꯏ ꯂꯩ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯕꯗꯣ ꯑꯁꯦꯡꯕ ꯁꯦꯝꯕꯤꯕ ꯏꯁꯣꯔꯅꯤ ꯂꯥꯏꯅꯤ ꯍꯥꯏ ꯑꯗꯨꯅ ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯅꯤꯡꯕ ꯆꯠꯅꯤꯡꯕ ꯄꯣꯠ ꯑꯃꯗꯤ ꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯥꯡꯗ ꯎꯔꯤꯕ ꯃꯤꯑꯣꯏ ꯀꯨꯟ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯀꯨꯟ ꯑꯁꯤꯗꯤ ꯃꯥꯅ ꯀꯩꯅꯣꯝꯃ ꯇꯧꯅꯤꯡꯉꯁꯨ ꯍꯦꯛ ꯋꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯋꯥꯖꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯩꯈꯣꯏꯗꯧꯅ ꯑꯃꯨꯛꯇꯪ ꯁꯥꯒꯣꯟꯅꯕ ꯑꯩꯈꯣꯏꯗꯧꯅ ꯆꯦꯟ ꯆꯣꯡꯕ ꯁꯥꯟꯅꯕ ꯉꯝꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯁꯩꯁꯛꯄꯤ ꯃꯟꯗꯥꯀꯤꯅꯤ ꯇꯈꯦꯜꯂꯝꯕꯝ ꯌꯥꯎꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯁꯦ ꯃꯉꯥꯜ ꯑꯃ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯉꯥꯜ ꯑꯃ ꯐꯪꯕꯗꯣ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯕꯨ ꯍꯥꯏꯕꯗꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯌꯥꯏꯐꯔꯣꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯔꯒ ꯑꯩꯈꯣꯏ ꯁꯨꯞꯅꯒꯤ ꯃꯤꯅꯠ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯊꯧꯅꯤꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯎꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯛꯇꯤ ꯁꯣꯜꯂꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯍꯥꯏ ꯋꯥꯐꯝꯁꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠ 우신미ꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯃꯤꯠ ꯎꯗꯕꯒꯤ ꯑꯋꯥꯕ ꯈꯥꯡꯉꯤꯕ ꯏꯃꯨꯡꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯁꯦ ꯉꯁꯤ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯐꯕ ꯑꯣꯏꯕꯤꯌꯨ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯪ ꯊꯧꯅꯤꯃꯤꯟꯅꯁꯤ ꯍꯥꯏ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛ ꯏꯁꯥ ꯏꯁꯥꯅ ꯅꯤꯡꯅꯤꯡꯕ ꯂꯥꯏ ꯏꯁꯥ ꯏꯁꯥꯅ ꯅꯤꯡꯅꯤꯡꯕ ꯃꯗꯨꯒꯤ ꯙꯔꯃ ꯆꯠꯅꯤꯡꯕ ꯄꯨꯝꯅꯃꯛ ꯆꯠꯆꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯕꯤꯌꯨ ꯍꯥꯏ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛ ꯂꯥꯏ ꯅꯤꯡꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯏꯃꯥꯒꯤ ꯃꯁꯥ ꯏꯀꯣꯟꯗ ꯂꯦꯞꯆꯕ ꯐꯪꯖꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯊꯧꯅꯤꯕ ꯐꯪꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯤꯕ ꯋꯥꯅ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯩ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯕꯣꯅ ꯇꯥꯃꯣ ꯀꯦꯀꯦ ꯋꯥꯍꯦꯡꯕꯝꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃꯈꯛ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃꯈꯛ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨ 2014 ꯍꯥꯏꯕ ꯇꯥꯔꯦ 14 15 16 17 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯍꯨꯝ ꯃꯔꯤꯒꯤ ꯄꯦꯔꯦꯠ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯀꯦꯀꯦ ꯋꯥꯍꯦꯡꯕꯝꯅ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯅ ꯅꯥꯔꯨꯔꯤꯕꯁꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯅꯥꯔꯨꯒꯦ ꯍꯥꯏꯕꯗꯨꯗꯤ
aina oina haibegi mahutta uriba poster do uriba sakta masine maki ningthi jakraba sam punama kenki maki phajakraba maithong punama hanjinki maki leng olamba khongsa khutsa haksangi sada humbudra marphuse asibagi madugi khayar aduda taruraba punsi makhakne phamungde hipaju hippi haibaduma adugi thakta leiruraba ai yamba Keke Wahengbam ne chanbi duna sembiba mapuna ngasidi tapna tapna mahausagi punsira hanjilakpa adubu hanjilakpa matam chaurana ngasidagina sahi ani ahungi mamang haibadi 2018 19 gi period asida tamo Keke gi yumda ai samangna hanjin hanjin chatli ayuk kiringi tamoga sa thakmine aina hai tamo matam amada nahak all India radio Impaired da tamogi khonjen do khoi tamjaraga nungai jaram badu punsi makhangni adubu khonjen do halakpa ngamdre adubu tamo na ngamba makhikte lei maramdi tamogi sei kya all India radio Impaired taba phangjakhi aduna tamo I bagi wakhalon chen khiba misak amani na tamogi haukrba cancer gan narak padagina haujik phawbada thengnaba awana gi punsi wari do adu ithokpiu haidana aina geri geri takchabane iyo yade boy ama puthoi kolom puthoi iyo yaramdre aduna iyo yaramdraba dugumba larik ado aina chatle nimi manga truni leraga page anihum irami tamo sekha iramba namu hai aina mu oine tamo makhut nikun iba ngamdaba mai manakta phamo aduga ibiyu hai adugi thongna sumu leitaba matam semu leitaba adamai tawdana yamna wana lariga se sahi amagi maya changna no magi wahi pareng mangatra iraka ngasidi mapung phaba larik ama haibado khane iba ngamakhi hairiba larik asimak ekoi patriotic writers forum Manipur na ai amadi cancer haina mingthoma larik asi phongjakhi hairiba larik asi phongnabo honabada amadi tamo Keke na narak padagina pharak pamikup amadi haujik haiba mikup asi bawbada pokmin nadraga su yamba manena khanjaraga kupchen senaraga lakpa inaw amakhak lei atai kana sunate ngasigi mayamagi badigi kek purak iba agi naw bobo khundrakpam hairibi inaw asin aduna sagegi machimanaw pokmin machimanaw kana gumbadadi hatna dana sunadana khatna dana chaina dana tinna baloina ba yadraba kana gum imung kya masulei adubo tamo Keke gi oinadi kaya da marai ba phakraba hek na ba mikup tawdigi layeng badagi hauragana haujik phawse tamogi damaktani haidana pokminaba sunataba sagai sunataba lamkhang da thengna khiba manaw makhang nga siri tamobu kupsen senari adugumba senari ba manaw singdugi manungda khwaidagi kupsen senar ba inawni inaw khundrakpam bobo aduna hairibi inaw sina publish tobi bani patriotic writers forum Manipur da aduna hairiba lariga se mayamda uchage haidana ade hoji khigi singjamai 360 gi siumba madi live thari beste de ucheri ba lariga se aduna live yang biriba singjamai 360 gi live yang biriba singnasu ubirama gani hojik sei ai amadi cancer hairiba lariga se maste uliba cover se sigi manungda photo page mayam ma yauri photo page mayam se masi ura kandadi o cancer haiba na ba se phabai oi ko haidam aduna ngasigi party gi paujala se ate mona te khone pijaga dori ba se tamok Keke Wahengbam se legendary oiba karamba cancer laina se masibu hingbangami masibu fight to bangamba dugumba legendary patient ama aikoina utchabai warini puthokchabai warini aduna hairiba lairi si maitai me amadi Bengali de aikoina phongjabani olakpa sahi phawbagi manungda aikoina English tra mu translate tawrakanda language kaya da hairiba lai se translate tawraga malem sinthungna cancer anaba misak amana hinga aga miyamgi thabak tawrakpa aduga mahaki punsi wari se malengi miyamda sandoknabagi thauda ama khoi yananaba thorang tokjaribani patriotic writers for Manipur na aduna hairiba lariga sibu publish tawbikhiba produce tawbikhiba publisher oibikhiba yenaw khundrakpam bobona masigi birthday celebrations kamai lena yamna ten takpa wahi khara phongdopigani koksinjage inaw bobo khundrakpam lariga sigina publisher aduga pokminnaba masimanaw amagumna loinariba aginaw bobona maki naringai manungdo aina tambadagidi bobona tambane nungaineba yamna tenba mikupta
ꯏꯅꯥꯎ ꯕꯣꯕꯣꯅ ꯇꯥꯃꯣ ꯀꯦꯀꯦꯅ ꯀꯃꯥꯏꯅ ꯅꯥꯕ ꯀꯃꯥꯏꯅ ꯋꯥꯈꯤꯕ ꯀꯃꯥꯏꯅ ꯍꯦꯟꯈꯤꯕ ꯍꯥꯏꯕꯗꯣ ꯇꯦꯟꯇꯛꯅ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯅꯕ ꯅꯣꯂꯨꯅ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯗꯥꯏꯁꯇ ꯂꯤꯡꯈꯠꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏꯈꯨꯝꯅ ꯎꯠꯆꯔꯤ ꯑꯩ ꯌꯥꯝ ꯇꯦꯟꯇꯛꯅ ꯁꯨꯝ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯊꯝꯖꯒꯦ ꯑꯩ ꯊꯣꯏꯅ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯖꯗꯦ ngasi yam lapna porompa thowan thaba lekai da pokchaba tamo Keke Wahengbamna asigi Thanga gi Ngaram lekai sida laktuna mit seng uba phangdraba mayanga punna birthday gi thorom ama pangthokpasi asuki matik yamna nungaiba amuk hana mathangi thoklaroidaba adugumba yamna nungsiba miku amani haiba wafam ama I thamjage aduga like ai amadi cancers like say sigi tentakpa wafam khara su thamjage punsigi amna phawgolakpa mayamna sakhangnarakpa tanja mikup kharada tamo Keke gi khwaidagi waba khwaidagi punsida ningamdaba mikup ama oikhre haba wafam duma thamjage 2014 September tha sidagi tamo suba blood cancer se confirm oiduna treatment torokna lakpani adubo ninghanna ba leitana tamona sigi anaba si haksangda naraga su ai ngamba ai gi hinglingai matam phawdi ai contribution ai gi karigumba thabak thorom khara ai gi ngamba mayam gi damukta seba oiraga su karigumba khara de ai tawrong khige haiba wakhalon si tamona dum ngallingai matam dagi dum self sum haksangda waraga phamungda leng bot pangamdana kut thangat pangamdana khong thangat pangamdana leraklaba tamose adugum wakhalon adum sagonare sum tentakpa matamdagi awaba nungaiba wari khara sum nungaibadi adum yaudre awaba haijaba tare sum apam khara sum thamjage Guwahati Rahman Hospital da sigi blood cancer se lymphoblastic cancer se confirm oibne sigi matungda yumda tholaga kari tawsige kamai tawsige na haibo mayam tanarakanda option je lairakta hai tare hai stage se last stage ni haire kari tawgodoino hai ado yumda sum lairaga yarakta banina doctor sing tanaraga Tata Medical Center Kolkata da chatlaga laying base hokibani matamdo tamogi treatment tawsi 6 cycle smaina chemotherapy si tawsi hara phawda tamose dum masadadi yamna ninghanadaba haidi kamaina fight tawgodoino sigi anaba sidi mayamna khangri ai hingaroi sibu naragadi ai fight tawbo ki sungam maroi haiba wakhalon sine ayamana chenariba wakhalon se tawutobo ai accept tawam di sangba isada ai si nare haraga ai tung halla chalaga ai si naba phare haibagi wakhalon do oiroidabanina mangna sangchilaga ai si narabanina ai ji accept tawroga laina si kamaina fight tawgodage haiba wakhalon si langnaba honabda achauba kano am khangni tamado oibse ado laibak phaba hagadra chemose kapa treatment tamon isana yaraba matungda Tata Medical Center sida chemotherapy je 6 cycle kapse har matungda third cycle bukti kape awdagi masada khoge tolerate tawngam dre chemotherapy masada neuropathy tore khong thangba khut lengba ngamaktre aduna chemotherapy di stop torosi yengagum si makata ba general treatment torosi harga lairingai matam sida tamodi third cycle se loibaga unconscious tagre aduna matam sangna ICU da lay bise masado unconscious lay ro phawda doctor na khoi dai bi bise patient ji hingba ngamaroi noi yum da puthokro sida noi general treatment tawraga lay re ICU su noi na bed se cancel laga lay re noi chathok ko haiba pressure se day by day adum pressure tawba khoi da ado akhoi gi di yum da gi laga lamna laamni na mai thiraga su natra mai pa ga su tamogi kaino sidi yengki ge haiba wakhalon sidani khoina treatment tawgi bise ado last option je lairaktra matamna doctor na chatlo hairak pasida koi chatpagi wafam sima final oiraba matungda yumda wari sanai kamai tawsige yumda su itai makhaktang laiba angang singsu mapanda laik tongkiba class 6 7 8 sumaina kaba sumaina su oiba adigi help tawgadaba laaga chatok chasin tawgadaba se itai madi laaga tamogi manak leigadokse paisa gi arrangement tawba su mayam tawusida laaga su tamogi nakta kuine leiba ngamdaba ngak matam khara leiramaga amu thokhiba samana sum tawnaba matam sida ICU da leibi stage se doctor na noi se kanba ngamaroi noi yumda chatkro
sigi matang chawragadi upai karim litre yumda pathalo general treatment tawro na mai haira kan sida akhoji yumda sana kan sida yumna itei manar psi itei ma kamai tawjige habi itei manar si pisa di talaga muksu phangi adubu punsigi mapok haisidi amuk tanbadu phangbusu nati isona kari tambi bage kari honara kari mai pakadage adudi taibang semba mapuna tambi sano ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯔꯁꯤ ꯕꯕꯥ ꯅꯪꯒꯤ ꯅꯆꯤꯟꯅꯥꯎ ꯅꯣꯏ ꯇꯥꯟꯅꯔꯣ ꯇꯥꯃꯣ ꯁꯤꯕꯔꯥꯖ ꯍꯣꯏ ꯇꯥꯃꯣ ꯆꯧ ꯍꯣꯏ ꯇꯥꯃꯣ ꯀꯦꯀꯦꯒꯤ ꯏꯌꯥꯝꯕ ꯇꯥꯃꯣ ꯀꯦꯀꯦꯒꯤ ꯏꯅꯥꯎꯄꯥ ꯇꯥꯃꯣ ꯆꯥ ꯄ꯭ꯔꯐꯨꯜꯂꯣ ꯃꯌꯥꯝꯁꯦ ꯇꯥꯟꯅꯔ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯜꯂꯀꯥꯟꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯇꯝꯗꯨꯗ ꯇꯥꯃꯣ ꯁꯤꯕꯔꯥꯖꯅ ꯑꯃꯈꯛ ꯂꯩ ꯃꯇꯝꯗꯨꯗ ꯍꯣꯇꯦꯜ ꯇꯧꯔꯒ ꯃꯥꯗ 3-star ꯍꯣꯇꯦꯜ ꯑꯃ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯑꯣꯏꯕ ꯑꯗꯨꯒꯤꯗꯨꯗ ꯇꯥꯃꯣꯁꯦ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯀꯥꯟꯗ ꯍꯩ ꯁꯤ ꯖꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯞ ꯇꯧꯔꯁꯤ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯌꯦꯡꯉꯁꯤ ꯃꯈꯥ ꯇꯥꯕ ꯃꯣꯏꯒꯤ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯈꯟꯅꯔꯁꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯩ ꯁꯤ ꯖꯤ ꯍꯣꯁꯄꯤꯇꯥꯜ ꯕꯦꯡꯒ꯭ꯂꯣꯔꯗ ꯁꯤꯞ ꯇꯧꯕꯅꯦ ꯃꯇꯝꯗꯨꯗ ꯊꯥ 2-3ꯃꯨꯛ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯂꯩꯔꯛꯑꯦ ꯖꯦꯅꯔꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯦ ꯑꯗꯨꯒ ꯕꯣꯟ ꯃꯦꯔꯣ ꯇꯦꯁꯁꯦ ꯑꯃꯨꯛ ꯇꯧꯁꯤꯅ ꯇꯧꯕ ꯀꯥꯟꯗ ꯃꯁꯥꯗ ꯁ꯭ꯄ꯭ꯔꯦꯗ ꯑꯥꯎꯠ ꯇꯧꯔꯦ ꯀꯦꯟꯁꯔ ꯁꯦꯜꯁꯤꯡꯁꯦ ꯃꯁꯥ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯊꯨꯡꯉꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯣꯞꯁꯟ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯄꯨꯊꯔꯣꯅ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯀꯣꯜꯀꯇꯥ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯁꯤꯗ ꯍꯥꯏꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯕꯦꯡꯒ꯭ꯂꯣꯔ ꯍꯩ ꯁꯤ ꯖꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯁꯨ ꯍꯥꯏꯔꯛꯑꯦ ꯃꯇꯝꯗꯣ 2014ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯆꯪꯈꯤꯕꯁꯤꯅ 2015ꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯣꯞꯁꯟꯁꯦ ꯎꯄꯥꯏ ꯂꯩꯔꯛꯇꯕꯅꯤ나 ꯕꯦꯡꯒ꯭ꯂꯣꯔꯁꯤꯗ ꯃꯇꯝ ꯈꯔ ꯇꯥꯃꯣꯁꯦ ꯑꯗꯨꯗ ꯂꯩꯔꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯤ ꯉꯁꯥꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄꯒ ꯂꯩꯕꯅꯤꯅ ꯑꯣꯛꯁꯤꯖꯦꯟꯁꯦ ꯀꯩꯒꯨꯝꯕ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯉꯣꯟꯗ ꯃꯁꯥꯗ ꯉꯝꯃꯣꯏꯗꯕ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟ ꯂꯩꯕ ꯑꯗꯒꯤ ꯇ꯭ꯔꯦꯀꯤꯑꯣꯁꯇꯣꯃꯤꯁꯨ ꯇꯧꯈꯤꯕ ꯃꯁꯥꯗ ꯑꯗꯨꯅ ꯐ꯭ꯂꯥꯏꯠꯇ ꯄꯨꯕꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯃꯇꯝ ꯈꯔꯗꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯁꯤ ꯇꯧꯔꯒ ꯂꯩꯔꯒ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯀꯧꯗꯅ ꯑꯗꯒꯤ ꯑꯃ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯔꯒ ꯁꯨꯝ ꯍꯣꯠꯅꯔꯒ ꯇꯥꯃꯣꯁꯦ ꯔꯤꯀꯣꯕꯔꯗꯤ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯂꯥꯛꯑꯦ ꯈꯨꯠ ꯂꯦꯡꯕ ꯑꯗꯒꯤ ꯈꯣꯡ ꯂꯦꯡꯕ ꯈꯔ ꯈꯔ ꯂꯥꯛꯑꯦ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯕꯨ ꯁꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯏꯁꯥꯗ ꯇꯝꯕ ꯋꯥꯅꯤ ꯃꯇꯝꯗꯨꯗꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯤꯀꯨꯞ ꯉꯥꯛꯇ ꯑꯣꯏ ꯍꯥꯏꯗꯤ ꯁꯥꯒꯟꯁꯤꯗ ꯇꯥꯃꯣꯁꯦ ꯉꯛꯁꯝꯗ ꯀꯣꯜꯂꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯦꯇꯦꯝꯕꯅ ꯑꯃ ꯂꯩ ꯇꯥꯃꯣꯒꯤ ꯀꯖꯤꯟ ꯕ꯭ꯔꯗꯔ ꯑꯃ ꯏꯕꯥꯅꯤꯒꯤ ꯌꯦꯠ ꯑꯣꯏꯁꯦ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯈꯣꯡꯁꯦ ꯆꯠꯄ ꯁ꯭ꯄ꯭ꯂꯤꯟꯁꯦ ꯍꯥꯞꯄꯒ ꯈꯣꯡꯅ ꯆꯠꯄ ꯇꯝꯃꯦꯕ ꯆꯠꯄ ꯉꯝꯗꯦ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯦ ꯅꯪꯒꯟꯁꯤꯗ ꯑꯩꯅ ꯄꯣꯔꯅꯤ ꯃꯄꯥꯟꯒꯤ ꯊꯣꯛꯐꯝ ꯄꯨꯊꯣꯛꯑꯒ ꯃꯇꯨꯡꯗ ꯁ꯭ꯄ꯭ꯂꯤꯟ ꯀꯩꯀꯥꯁꯦ ꯍꯥꯞꯆꯜꯂꯒ ꯈꯣꯡ ꯆꯠꯄ ꯁꯥꯒꯟꯁꯤꯗ ꯂꯦꯡꯒꯣꯟꯅꯔꯒ ꯆꯠꯄ ꯇꯝꯗꯣꯏꯅꯤ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯄꯤꯛꯏꯕ ꯑꯉꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯇꯝꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯥꯃꯣꯁꯦ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯇꯥꯃꯣꯗ ꯌꯥꯝꯅ ꯆꯦꯂꯦꯟꯖ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯤꯗꯤ ꯇꯥꯃꯣꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯜꯂꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩ ꯐꯠꯇꯕ ꯌꯥꯗꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯀꯦꯟꯁꯔꯁꯤꯅ ꯑꯩ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯉꯤ ꯂꯩꯔꯤ ꯑꯗꯣ ꯃꯣꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯉꯝꯖꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯕꯁꯤ ꯑꯩꯒꯤ ꯏꯊꯧ ꯑꯃꯅꯤ ꯅ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏ ꯃꯇꯝꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯤ ꯇꯥꯃꯣꯒꯤꯗꯤ ꯐꯨꯜ ꯑꯣꯏꯅ ꯃꯁꯥꯗ ꯂꯩꯔꯕꯅꯤ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏꯅꯥꯗꯣ ꯅꯥꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯑꯦꯛꯁꯦꯞ ꯇꯧꯕ ꯃꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯔꯕꯅꯤꯅꯀꯣ ꯂꯥꯛꯀꯗꯕ ꯉꯁꯥꯏꯒꯤ ꯑꯒꯦꯟꯁꯇ ꯐꯥꯏꯠ ꯇꯧꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯐꯣꯀꯁ ꯄꯤꯔꯀꯥꯟꯗ ꯇꯥꯃꯣꯁꯤ ꯁ꯭ꯇꯦꯞꯁꯦ ꯁꯨꯝ ꯂꯧꯈꯠꯂꯦ ꯅꯣꯡꯃꯒꯤ ꯆꯠꯄ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯍꯤꯞꯄꯒ ꯂꯩꯕꯁꯦ ꯕꯕꯥ ꯆꯠꯄ ꯍꯧꯔꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯃꯣꯅ ꯍꯦꯟꯅ ꯈꯣꯡꯊꯥꯡ ꯌꯥꯡꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯧꯔꯛꯄ ꯈꯣꯡ ꯂꯦꯞꯄ ꯑꯣꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯋꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯈꯣꯡ ꯃꯃꯥꯏ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯂꯦꯡꯕ ꯑꯗꯒꯤ ꯆꯤꯟꯅ ꯈꯔ ꯍꯥꯏꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯀꯣꯁꯇꯣꯃꯤ ꯇꯧꯔꯤꯉꯩ ꯃꯇꯝꯁꯦ ꯈꯅꯥꯎꯗ ꯑꯩꯈꯣꯏꯒꯤ ꯍꯨꯠꯈꯤꯕꯒꯤꯅꯦ ꯋꯥꯁꯨ ꯉꯥꯡꯕ ꯌꯥꯗꯕ ꯃꯇꯝꯗꯨꯗ ꯈꯨꯠꯅꯒ ꯁꯥꯏꯟ ꯇꯧꯔꯒ ꯁꯤ ꯇꯧꯁꯤ ꯑꯩꯅ ABCDꯁꯦ Aꯗꯒꯤꯅ Z ꯐꯥꯎꯁꯦ ꯏꯔꯒ ꯕꯣꯏꯁꯤꯗꯀꯣ ꯇꯥꯃꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯗ ꯕꯣꯏꯁꯦ ꯐꯥꯛꯇꯣꯛꯑꯒ ꯑꯩꯅ ABCꯁꯦ ꯎꯠꯂꯒ Aꯔ ꯍꯥꯏ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯅꯣꯝꯃꯛꯀꯗꯣꯏꯅꯤ Bꯔ ꯁꯨꯃꯥꯏꯅ ꯅꯣꯝꯃꯛꯀꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯅꯣꯝꯕꯁꯦ ꯋꯥꯔꯗ ꯑꯃꯃꯝꯁꯦ ꯑꯩꯅ ꯀꯥꯎꯟ ꯇꯧꯔꯒ ꯕꯣꯏ ꯑꯃꯗ ꯁꯠ ꯏꯊꯣꯛꯑꯒ ꯑꯗꯨꯒ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨ ꯎꯔꯀꯥꯟꯗ ꯇꯥꯃꯣꯅ ꯄꯥꯝꯕꯅ ꯁꯨꯝ ꯃꯊꯪ ꯇꯧꯕ ꯈꯔ ꯍꯧꯔꯛꯑꯦ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ 2015 ꯖꯨꯟ ꯁ꯭ꯋꯥꯏ ꯌꯧꯔꯛꯄ ꯁ꯭ꯋꯥꯏꯗꯩꯗꯤ ꯈꯔ ꯔꯤꯀꯣꯚꯔꯁꯤ ꯂꯥꯛꯑꯦ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕ ꯑꯃ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯁꯨꯃꯥꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯑꯥꯎꯠ ꯇꯧꯔꯦ ꯍꯥꯏꯕꯅꯤꯅ ꯀꯩ ꯑꯣꯞꯁꯟ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯄꯣꯊꯥꯍꯜꯂꯁꯤ ꯏꯚꯟ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯐꯥꯎꯗ ꯑꯩꯈꯣꯏꯁꯦ ꯕꯦꯗ ꯑꯗꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄꯒꯤ ꯃꯌꯥꯝꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯃꯌꯥꯝ ꯑꯗꯒꯤ ꯃꯦꯗꯤꯂꯦꯟꯗ ꯀꯟꯇꯦꯛ ꯇꯧꯗꯅ ꯄꯥꯎ ꯅꯨꯡ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯄꯨꯊꯣꯛꯁꯤ ꯍꯥꯏꯅꯕ ꯃꯇꯝꯁꯦ ꯇꯥꯃꯣꯅ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯦ ꯌꯨꯝ ꯑꯃꯈꯛ ꯁꯥꯔꯝꯃꯦ ꯌꯨꯝꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯁꯦ ꯇꯥꯃꯣꯆꯥ ꯇꯥꯃꯣ ꯀꯦꯀꯦꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕꯁꯦ ꯃꯥꯅ ꯁꯥꯖꯔꯝꯕ ꯌꯨꯝꯅꯤ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯣꯏꯔꯁꯨ ꯅꯨꯃꯤꯠ 5-6ꯗ ꯑꯣꯏꯔꯁꯨ ꯇꯥꯃꯣꯁꯤ ꯂꯩꯖꯅꯕ ꯄꯥꯄ ꯂꯣꯏꯁꯟꯕ ꯌꯥꯕ ꯀꯣꯟꯅ ꯐꯖꯅ ꯁꯦꯝꯕꯗꯨꯅ ꯀꯣꯟꯅ ꯁꯦꯝꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯇꯧꯕ ꯊꯥ ꯃꯈꯥꯏ ꯑꯃ ꯋꯥꯠꯂꯤꯉꯩꯁꯤꯗ ꯇꯥꯃꯣ ꯀꯦꯀꯦꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯇꯥꯟꯅꯔꯒ ꯌꯨꯝꯒꯤ ꯃꯆꯨ ꯍꯥꯏꯕ ꯀꯩꯀꯩꯁꯦ ꯂꯣꯏꯅ ꯇꯧꯔꯒ ꯀꯝꯄ꯭ꯂꯤꯠꯁꯦ ꯂꯣꯏꯁꯜꯂꯦ ꯇꯧꯗ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯕ ꯈꯔ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ 15 ꯖꯨꯂꯥꯏ 2015ꯗ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜ ꯊꯣꯛꯂꯛꯈ꯭ꯔꯦ
ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯣꯞꯁꯟꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯑꯗꯒꯤ ꯇꯥꯃꯣ ꯁꯤꯕ꯭ꯔꯥꯁꯨ ꯗꯣꯛꯇꯔꯗ ꯍꯪꯕꯁꯦ ꯗꯣꯛꯇꯔ ꯀꯩ ꯑꯣꯞꯁꯟ ꯀꯩꯗꯤ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯇꯧꯕ ꯌꯥꯕ ꯀꯩꯅꯣꯝ ꯈꯛꯇꯗꯤ ꯑꯣꯞꯁꯟ ꯑꯝꯇꯗꯤ ꯄꯤꯕꯤꯌꯣ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕꯁꯦ ꯃꯤꯔꯦꯀꯜ ꯉꯥꯏꯗꯧ ꯉꯥꯏꯔꯦ ꯃꯤꯔꯦꯀꯜ ꯅꯠꯇꯅ ꯑꯗ ꯑꯣꯞꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯉꯣꯟꯗ ꯀꯦꯃꯣꯊꯦꯔꯥꯄꯤ ꯇꯧꯗꯅ ꯀꯦꯟꯁꯔꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯇ꯭ꯔꯤꯠꯃꯦꯟꯁꯤꯡ ꯇꯧꯕ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯁꯨ ꯌꯥꯔꯔꯣꯏ ꯖꯦꯅꯔꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯅ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯇꯧꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯦꯜꯍꯜꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯄꯁꯦ ꯇꯥꯃꯣ ꯀꯩꯀꯩꯗ ꯍꯩꯗꯣꯛꯇꯦꯕ ꯇꯥꯃꯣꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯇꯣꯏꯁꯦ ꯌꯦꯡꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯕꯁꯦ ꯌꯦꯡꯉꯦ ꯂꯣꯏꯔꯦ ꯇꯥꯃꯣ ꯐꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥ 5-6 ꯂꯩꯔꯒ ꯆꯦꯛ ꯆꯠꯂꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯃꯣꯁꯤꯗ ꯑꯣꯏꯗꯕꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯒ ꯈꯪꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅꯕ ꯌꯨꯝꯁꯤꯗ ꯄꯨꯊꯣꯔꯛꯑꯒ 2015 ꯖꯨꯂꯥꯏ ꯁꯤꯗ ꯊꯣꯛꯂꯛꯈꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗꯣ ꯊꯣꯡꯒꯥꯟꯗꯩ ꯈꯥꯝꯕꯁꯦ ꯅꯪꯒꯟꯗ ꯄꯣꯔꯒ ꯌꯨꯝꯐꯥꯎ ꯄꯨꯁꯜꯂꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯃꯣꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯊꯝꯖꯕꯗ ꯑꯩꯒꯤ ꯏꯈꯨꯔꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯃꯥꯁꯤ ꯀ꯭ꯂꯥꯁ 10, 11 ꯁ꯭ꯋꯥꯏꯐꯥꯎ 2005, 6 ꯁ꯭ꯋꯥꯏꯐꯥꯎꯇꯤ ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯌꯔ ꯂꯧꯕꯤꯕꯅꯦ ꯑꯥꯎꯠꯁꯥꯏꯗ ꯁ꯭ꯇꯗꯤ ꯇꯧꯔ ꯂꯩꯕꯁꯦ ꯃꯥꯁꯦ ꯂꯩꯈꯤꯗꯕꯁꯦ ꯃꯥꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯗꯤ ꯇꯧꯕ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯇꯥꯛꯄ ꯀꯔꯤ ꯀꯔꯥꯁꯦ ꯃꯥ ꯂꯣꯏꯅ ꯑꯩꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕꯁꯤꯗ ꯃꯇꯝꯗꯣ ꯃꯥ ꯂꯩꯇꯕꯒꯤ ꯌꯥꯝꯅ ꯋꯥꯕ ꯇꯥꯡꯀꯛ ꯑꯃꯈꯛ ꯑꯩꯉꯣꯟꯗꯁꯨ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯈꯨꯔꯥꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯑꯒꯁꯨ ꯂꯥꯛꯈꯤꯗ꯭ꯔꯥ ꯀꯥꯟꯗ ꯋꯥꯈꯜꯗꯒ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯅꯦ ꯑꯗꯣ ꯇꯥꯃꯣ ꯀꯦꯀꯦꯁꯦ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗꯅ ꯑꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯇꯧꯃꯤꯟꯅꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯔꯛꯄꯁꯤꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦꯇꯦꯠ ꯕ꯭ꯂꯗ ꯔꯤꯂꯦꯁꯟ ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯂꯣꯏꯅꯔꯛꯄꯅꯦ ꯌꯥꯝ ꯉꯜꯂꯤꯉꯩ ꯁ꯭ꯇꯦꯖꯇꯒꯤ ꯑꯗꯨꯅ ꯈꯨꯔꯥꯗꯨꯗ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯩꯅ ꯃꯦꯆꯣꯔ ꯑꯣꯏꯗ꯭ꯔꯤꯕ ꯃꯇꯝꯗꯨꯗꯗꯤ ꯀ꯭ꯂꯥꯁ 19 ꯀꯥꯕꯁꯦ ꯈꯨꯔꯥꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯈꯤꯗ꯭ꯔꯁꯨ ꯑꯩꯅ ꯇꯥꯃꯣꯁꯤꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔꯗꯤ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ 2015ꯗꯒꯤ ꯁꯨꯝ ꯅꯦꯛꯁ ꯃꯊꯪ ꯂꯥꯛꯄꯁꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯗꯅ CBC ꯇꯧꯗꯅ ꯑꯗꯒꯤ ꯀꯝꯄ꯭ꯂꯤꯠ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯊꯥꯔꯒ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯗꯣꯛꯇꯔꯗ ꯔꯤꯄꯣꯔꯠꯁꯦ ꯊꯥꯕꯅꯤ ꯇꯥꯇꯥ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯒꯤ ꯗꯣꯛꯇꯔꯁꯤꯗ ꯃꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯒ ꯁꯨꯝ ꯔꯤꯀꯣꯚꯔ ꯂꯥꯛꯑꯦ ꯍꯥꯏꯗ ꯑꯩꯁꯨ ꯁꯤꯗꯒꯤ ꯇꯥꯃꯣꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯀꯅꯥꯅꯣꯝ ꯇꯥꯟꯅꯁꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯍꯥꯏꯗꯅ ꯕꯤꯀ꯭ꯔꯝꯖꯤꯠ ꯑꯅ ꯀꯩꯅꯣꯗꯒꯤ ꯁꯤꯡꯖꯃꯩꯗꯒꯤ ꯃꯥꯁꯦ ꯃꯦꯗꯤꯁꯤꯟ ꯑꯣꯟꯀꯣꯂꯣꯖꯤꯅꯤ ꯔꯤꯝꯁꯀꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯁꯦ ꯇꯣꯛꯈ꯭ꯔꯦꯅ ꯍꯥꯏ ꯃꯥꯒꯤꯗ ꯆꯠꯂꯒ ꯇꯥꯃꯣꯁꯦ ꯑꯩꯅ ꯄꯨꯔꯒ ꯁꯨꯃꯥꯏꯅ ꯆꯦꯛꯑꯞ ꯇꯧꯕꯁꯦ ꯃꯥꯒꯤꯗ 3 months ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯆꯠꯂꯝꯃꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯁꯨꯝ ꯆꯠꯂꯝꯕꯁꯦ 2015ꯗꯒꯤ ꯆꯠꯂꯝꯕꯁꯦ ꯖꯨꯂꯥꯏꯗꯒꯤ ꯆꯠꯂꯝꯕꯁꯦ 2016, 17 ꯌꯧꯔꯛꯄꯗꯩꯗꯤ 3 monthsꯗꯒꯤ 6 1 years ꯃꯇꯨꯡ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ WBC ꯀꯥꯎꯟꯁꯦ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄꯒꯤ ꯌꯥꯝ ꯍꯥꯏ ꯂꯦꯚꯦꯜꯗ ꯂꯩꯔꯝꯃꯦ ꯁꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯟꯊꯔꯛꯑꯀꯥꯟꯗ ꯅꯣꯔꯃꯦꯜ ꯔꯦꯟꯖꯇ ꯂꯩꯔꯀꯥꯟꯗ ꯑꯥꯔ ꯀꯦ ꯕꯤꯀ꯭ꯔꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯗꯕ ꯀꯔꯤꯝ ꯂꯩꯇꯦ ꯃꯁꯥꯁꯨ WBCꯁꯦ ꯀꯥꯎꯟꯁꯦ ꯅꯣꯔꯃꯦꯜ ꯔꯦꯟꯖꯇ ꯂꯩꯔꯦ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤna ꯃꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯇ꯭ꯔꯤꯠ ꯇꯧꯒꯅꯤ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯁꯨꯝ ꯁꯥꯡꯇꯣꯔꯛꯑꯒ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯊꯥ 3 ꯈꯨꯗꯤꯡꯒꯤ 6 ꯈꯨꯗꯤꯡꯒꯤ ꯆꯍꯤꯒꯤ ꯆꯦꯛ ꯇꯧꯕꯁꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯨ 3 months, 6 months ꯅꯠꯇ꯭ꯔꯒ 1 year ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯥꯔꯛꯄ ꯌꯥꯏ ꯂꯥꯛꯇ꯭ꯔꯒꯗꯤ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯤ ꯂꯩ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯌꯥꯝꯁꯤꯗ ꯇꯥꯃꯣꯒꯤ ꯊꯧꯅꯥ ꯑꯗꯒꯤ ꯇꯥꯃꯣꯒꯤ ꯆꯠꯄ ꯉꯝꯃꯛꯄ ꯃꯌꯥꯝꯁꯤꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯟꯅꯔꯀꯥꯟꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟꯁꯤꯡꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔꯁꯤꯗ ꯍꯣꯡꯕꯤꯔꯤꯕ ꯇꯥꯃꯣ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯄ꯭ꯔꯦꯁꯀꯤ ꯏꯄꯥꯛ ꯐꯤꯂꯝꯁꯀꯤꯅꯦ ꯇꯥꯃꯣ ꯔꯥꯀꯦꯁꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯒ ꯑꯁꯤꯒꯤ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔꯁꯦ ꯐꯣꯡꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇ ꯆꯠꯂꯒꯁꯨ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯃꯌꯥꯝꯈꯩ ꯑꯩ ꯍꯤꯡꯉꯔꯣꯏ ꯑꯩ ꯀꯦꯟꯁꯔꯅꯕꯨ ꯅꯥꯔꯗꯤ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯌꯥꯝꯁꯤꯗ ꯇꯥꯃꯣꯅ ꯆꯠꯂꯒ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯑꯩ ꯐꯥꯏꯠ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯒꯦꯟꯁꯇ ꯂꯩꯔꯒ ꯑꯩ ꯐꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯌꯥꯝ ꯃꯦꯁꯦꯖ ꯄꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯌꯥꯝ ꯂꯥꯞꯅ ꯊꯥꯡꯒ ꯉꯥꯔꯝ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯒ ꯇꯁꯦꯡ ꯁꯦꯡꯅ ꯃꯤꯠ ꯎꯕ ꯉꯝꯗ꯭ꯔꯕ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯑꯁꯥ ꯑꯃ ꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯇꯥꯃꯣꯅ ꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯁꯨꯝꯕ ꯊꯧꯔꯝ ꯏꯁꯥꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯐꯪꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯥꯃꯣ ꯀꯦꯀꯦꯒꯤ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔꯁꯤꯒꯤ ꯄꯥꯕ꯭ꯂꯤꯁꯔ ꯑꯣꯏꯅ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕ ꯉꯝꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯣꯛꯆꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯇꯦꯟꯇꯛꯅ ꯃꯐꯝ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯒꯦ
Thagachari Sijarabi now Bobo Kundrakpam How Krabber Tamok Keke Punsi do Kogimit Mangda Nahuna morning singhali Tajadaba Wadi Amagum Sumu Kalali Madam di Keke Wahengbam Naikogi Rector Sumnamu Pamaravasya Halakanina Kaludrabaduma Miko Amakni Adana Sigumba How Krabber Taurongani Hainasu Tazarudraba Wariama Togdokama Ten Krabamiku Karesta Libiramba Aduga in our Sina Tamo Sigidamakta Lobiramba Todang Punamak like minded growth Manipuna in our Imapam the so Tobimal Kango Cherry Masibu Korame Mui Bagi Minung Sia Badodana in our Susoidana in our the Sigumawana Nangdabu Ibio Tung the Lakadaba in our Kudong Tiva Lapa Kudimakta so Manipur Gimiam Namadi Pukil Sauraba Mui Bagi Minung Sisi Lavakayana Sweden in our Gidamakta so Mating Panglak Pangambo Snow I Wapam Sima in our Gidamak Tony Zeri Matanga City Barde Gidugamba Nungsirba Mikov Loinana Nungairaba Mikov Aduga Toromasigi saying Lava Maida Sukapagi Tanja Duni Logjagadori Bashi Adanaigi Nungsizerba like minded growth Manipurgi Amadinga Sigi Toromasi Sinaba Navada Soba Todang Suyabi River Agi Yamba Surendra Ningomba Loinana Bobo Mohana Lengsin Biraksi Equigi Bardigi Kegasi Amtang Kakminaraba Loinana Masigi Katringa Mamanga Sukadriba Maira Sina I quite Kodimakta Apava Nungaiva Yapavagi Duma Mangalgi Dugan Masik Mangalado Atumutang Sukatminasa Wapam Tamzage Nasigi Zip Geswena Ividi Atoba Mitung Lengsin Biri Madam Dr. Katie Drama Lenina President and Lengsin Biri Sir Sorokaibong Ojit Secretary LMG Amadi Atay Mount Lengsin Punamak Saruya Biraga Maira Simtang Sukapitan Zadrogjage Bobo Umtang Lengsin Biro Dugoza Surendra Ningombam Anina Gaito Bigani Kogi Maira Sukatpagi Tanja Simatang the day Koi Amuana Koi Ayabalojage President Yabalojaraga Pambak the Lengsin Biriva Lengsin Bir Punama Amutang Lekat Minasi second Amanidang Lekaminasa from Tamzake Aduga Mayam Dedum Pambiva Kasukai de Mayam Adam Pambian Pambak the Lengsin Biriva Sing Sida Hizavani Ekoigi box tagi cake se lok thorokpa hore box se thangdok khre duga janingombam koi nakanda dum lepi bayai som side dum lepi ba mayai simade koigi camera aduga koigi cake sukhatpagi cake ta koi maira sukhatpado bobo koigi maira do koi chief guest na amadi president na amadi tamok Keke Wahengbam na makoi ahom na amamam candle ahom khaktang yungbiyo candle ahom ama khak yare adudi ngasigi adam chief guest na dum sukhatpiba sodum yare aduga tamok Keke na horen muthatpiba aduna chom manena kale chief guest na som manglom dai tang tobi Dr. Khetri Tama Masigi Thoromasigi Atoi Mitunglen gi pamam da Lengsin Biribi Impal East Jila Parishad ke upadhyaksh Madam Khetri Tamana candle si Maira si sukhat pire Yai Faraba Keke Wahengbam gi sigamba Mapok Numit Thoromasi Haudok le loinana Masigi Yai Faraba Mit Udrabasingda Kathokchaba Keke Wahengbam gi Mapok Kumon gi Thoram Maira si tamok Keke na Yamna Nungaizai Ikai Kumna Zaribi Sesakpi Mandakini Takelambam na Momon Nolakpasina Tai Madudi Nasidagi Koi Awaba Pumba Koklagani Habigi Tajabado Koina Tamzabani Mayama Hobakubam Dankobiu
ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯀꯨꯟ ꯏꯆꯜ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯁꯣꯏꯗꯅ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏ ꯋꯥꯐꯝꯗꯣ ꯊꯝꯖꯕꯅꯤ ꯑꯩꯈꯣꯏ ꯕꯥꯔꯗꯦꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯐꯝꯕꯥꯛꯁꯦ ꯈꯛꯇꯪ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯏ ꯍꯣꯏ ꯁꯩꯁꯛꯄꯤ ꯃꯟꯗꯥꯀꯤꯅꯤ ꯌꯥ ꯀꯥꯈꯠꯄꯤꯕ ꯌꯥꯔꯦ Happy birthday, thank you. Yare yare, zaitin yare. Sida kan taur sedam. Oh, Bob, Manau Boboda amtang inbiraga. Yare. Thank you, thank you, thank you. Amo keke thagachari Bobona keke da su inbigani. Thank you, thagachari. Makha tabasina tanja yangaga amuk ana tominasi Sarajen saisakpa ngasi se saisakpi yamna pulle yam nungaiba badegi kanose Ohe yamna nungai jagare Keke Wahengbam gi birthday thank you happy birthday noina Antona nungai jakhaba meko bhai bado oire thank you Laiba mayam sina tamo keke gi khajai kek yaksallamabadi taisallamabadi tamo keke gi masak anauba mamu oibasu yai aduna yam nungai jai sir K Chandra ni hujik lengsin birai base K Chandra Thank you aibu kaubirakwa thank you Kogi like minded group ke jenupi ahum khaktene lai se haidi akhan na thoburo ahum se achimtang de lak piro duga koi kan ta yam hakchangam de ju khangje aying ba chaninga moi ju khange to khati khatang Thank you Jai Sar Manglem Lengsin Birai Sar Ganarjit Lengsin Birai Sanjit Saikom now Sanjit ne Diamond Radio game hur one lakpi bani Thank you Thagachari Madam Madam Sobita Maibam amtang lengsin biraksi Madam Sobita Maibam Sobita Maibam LMG gi amne active member ni khachik tang hai tamo khachik tang Thank you, Thagachari. Madam Sobita Maibam. Mathang dat sem sabigani Madam Ningombam Ongbi Rani Bala Laima. Thank you. Tamo keke tadi imbiranon hayam mayam sigi. Madam Rani Bala Lengsen biro. Mathang da bazani sem sabiyo. Madam Rani Bala Macam mana kita ngai tamo? Mai do som don top piro, madam. Madam som don top piro. Thank you, Thagachari. Matanda salam ongbi bazani. Amutang lengsin birakani. Salam ongbi bazani gi. Matang da kauksin jagadori bi nupi sidi. Amna tang ba hai batare.
ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅꯁꯨ ꯄꯟꯖꯗ꯭ꯔꯤ ꯃꯊꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯗꯧꯕꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯃꯒꯤ ꯇꯥꯃꯣ ꯀꯦꯀꯦꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯔꯤꯉꯩ ꯀꯦꯖꯨꯋꯦꯜ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯄ ꯉꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯩꯁꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯜꯂꯕꯤ ꯁꯂꯥꯝ ꯄꯟꯆꯠꯁꯤꯅꯤ ꯑꯝꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯃꯇꯝꯗꯨꯗ ꯈꯣꯡꯒꯥꯎ ꯍꯥꯄꯦꯟ ꯃꯀꯛ ꯑꯃ ꯁꯦꯠꯂꯒ ꯏꯁꯩ ꯁꯩꯅꯤ ꯁꯩꯔꯦꯡ ꯊꯤꯔꯤꯅꯦꯅ ꯂꯥꯛꯄ ꯄꯟꯆꯠꯁꯤꯅꯤ ꯁꯂꯥꯝꯗ ꯇꯥꯃꯣ ꯀꯦꯀꯦ ꯋꯥꯍꯦꯡꯕꯝꯅ ꯌꯥꯝꯅ ꯕꯥꯔꯗꯦꯒꯤ ꯅꯨꯡꯁꯤꯔꯕ ꯀꯦꯛ 인비가니 तामो केके वाहेंगबमगी बर्थडे नमित नेना खल्लकांदा मार्क्सु माकी यूनिवर्सिटी की ngasi एडमिशन तौगदोब यूनिवर्सिटी ऑफ कल्चर दा अदो मोई काइथोमगा केके वाहेंगबमगी बर्थडे लाक्पिबनी मथंग असि अगी नाउ नुसिरबा डॉक्टर इनावबा नोमाइथेम डॉक्टर इनावबा नोमाइथेम तंग लेंसिन बिरक्सी यारे Inauba nomaitem Doctor Inauba nomaitem thank you tagatsari noi namak inenge noi namak pizaninge ado oh lao inau ni lao inau kumarjit premjit inau premjit ado amatang mayam hoba khubam tang nizage black salili se inau premjit khundrak pamne ado magi ju birthday nimitayeva amatang mayam happy birthday premjit adana maki ju birthday time hana su ngasigi akai miyoi kun da su akai khudol tambigani adana inau premjit thagatsari mathang sine inau laisram noren sumiko ai ming tang soi ba yaw sunga pe yam na sing lem gre ni yam nung si gre aduga dais members sing marakta mi ani khak oh leo sangbiu sarabo adi dais member ani koina khaksabani masina revolution oijage dana dr maibam itin namtang lengsan birakani Dr. Maibam 18 manglom dalak piro Thank you aroiba tamo keke gi khutchna hadak sei jigi birthday gi cake oh ngatang leibiba tari manikanta mutum manipur election free and fair ONC haidana cycle thauraga paujel chatkhiba inau manikanta mutum gi damak aubo khubam ta nizage mutum manikanta somda solo works oina chatkhiba adugamba inau aduni thagachari thank you yarabra kana aruiba simati tamo aroiba meko pibi ba yarabra tompok lakpiro mathang lakadori su ngasai khugi ba khubak tudagi kharagi henba minungsi khubam ni jage nupi da chathaba crime thingadobani haidana crime against human gi mayok ta madugi paujel haibetare madu nupi da chathaba crime thingadobani haidana khongna sakhiba lamsang sakhiba du miyoi dani kuram dang thangapio thank you inok tompok ki damak thagachari aduna ngasigi mikuba se yamna nungsiba mikuba haibadu oi aduna tamok keke wahengbam gi cake ase aroi boina ingadori basina ngasigi thorom ase sinnaba honabada choba support pibiriba Longjam brothers and sisters charitable trust top Upokpi gi managing director haijabatare founder haijabatare agi now yaifaba leo amtang lengsin birakani
Ahoy. Hoy, hoy. Adana, yai paba liyoda, yai parol. Matangi mapok numita su, sidagena sauna pangthopa ngamba, atungba thaujalama. Pinabiramiu, inau yai paba liyona, tamo keke ki bade numit sida aduga. Thank you, Thagatsari. Aduga, amana, live isai nau sinsigi maraktagi, haibetare, just one. Ay nadisak hang jaudre. Oh, yumna kay no ina. Kay lamdagi. Bisnupur dagi, just one, no my time, Bisnupur. Inaw da, give us in bigani, cake us in bigani. Thank you, Thagatsari. Tamok cake ki thabak se yarena logjaba yarabra. Thank you, Thagatsari. President ge abalojaraga thoram makha sathajage. Ngasigi thoromasi tapna makha sathajarake mayamna mangdaleng sinbri bisa nau sing sida cake sing se khar khar in bigani masi in biringai maraka sida tamok cake di mangdam tang lengthok pirak batare. Akoi volunteer sing nasigi table se amakha lokthok pa pame. Table se amakha lokthok piba. Aduga side thambiro table se. Sa thok chasin nungai na baiwani. Mayai thang bagi table du matang lokthok piro. Adudo. Okay. Aduma lokthok piro. Aduga tamok keke gi tamok keke na mangda second amtang lengthok piba ai hangatchari amtang second amtang lepi gani. Yare. Thank you. Adana. Tamogi mafam da ahan babadegi wish aiza batare. PB gadori besi like-minded group Manipur gi Assistant Secretary na thaupu biribi Madam Ningongbam Ongbi Rani Bala Laimana Sigamba badegi give hasi wish hasi pizza gadabani Madam Salam Bajanina mateng pangbigani. Madam Rani Bala kitang thubirakani haidana khanjai. Madam Ningongbam Ongbi Rani Bala Laimana Tamok Keke Wahengbam gi mafamda yamna flower boge haibatare wisni yaifaba tamo amuk hana nadaba yektaba nungaiba yaifaba oibiu hen nungaiba lakadaba mapok kumon thoramda sumbai sai naw mayang punba ngamba thaujaltu nijabani ani subasina like-minded group Manipur ge active member Madam Sobita Maibam na pibi gani Sobita Maibam. Aduga mathangsina aikoi ngasigi preside tobiriba ikai khuna jariba oja ojit sorokaibamna give PB gani masi thamoi sengna like-minded group Manipur gi maikai dagi tamjaba minung sigoiba khudolni tamo Keke Wahengbam da khudol sitambiri Thagatsari mari suba khudol asina laujariba haibatare Rakesh Naurem ai sagi mai kedigi achamba tamodadi EBU haibat sikhtani na haijaga dori jana ina diary manga sipizagani masta anoba tamogi makha taba punsigi wari ibirangna bagi dugomba yai farol du pizari Lengsin Biro Rakesh Naurem. Thagatsari
mathang asina like-minded group Manipur ki member za Waikom Bihari za Waikom Bihari na pagya samba khodol si tambigani Thagachari za Waikom Bihari mathang asina lengsin biraksi Jaswan Nomaitem Badegi gift Bibiri, thank you. Thagachari, Matanga Noren Lystrom. Agamaruf, Noren Lystrom, thanks in Biraksi. Matang, Tamo Keke, Matang big gift Pibigadori Basina. Doctor Inaubanomaitem. Doctor Inaubanomaitem. Doctor Inaubanomaitem. Chambukodol, Bibiri, thank you, Thagachari. Mathang sina aikoi dice member amtang adam leibi kho soidana madui tanjam pizarake yauna puni nungsiba aikoi na dinga si tamo keke gi birthday gi mari leinana kana gum sin naw mioi kun na sideida haibadi ubagi thona pangan khastang solena leibiri ba wakhan sonta begenu haidana ikon encourage tawjagen lakchari ba asina uina tamo keke da khudol tambigani na haibo Why am I talking about that? I want to chung ba power. To chung yamnan puni nung siba power. Aduna, mi kun na sige maut sin bidana. Agi isi hai batare. Magi sakham se yenga ga hai jabani. Madu se sina sige ming simadi. Aja ming amta hai biuba. Ibe yai. Adu de lista sudum yauramani. Oh. Tongbram ibe yaima Tongbram Leikai degi Thanga Tongbram Leikai oigani na khali Tongbram Leikai se mayam ahoba ngasai khugi ba khubang mayam dudagi sina kwai degi hena puni nungsiba dugumba mikup amani happy birthday haini se ibe yai mana wai yamna tanik tanina haibi ba simikup se ta da yamna puni nungsiba phawe tu chungba phawe tamo keke danga se pibir ba minungsi sina mara moiraga hena Ngasigi singjamai 360 ki live asabi yang biri ba singnasu adong gi birthday lakpa matamda tol tarba kana leijadraba hingbada khudong chadraba warba kaya gi mafamda sumba ikai khono utpa madugi salute utpa mikubadu pangthopi waifam sima like-minded group ki market gi thamjabani mathang ase koi gi tamoda pibi ga dobra Longjam singkai nganba kailam dagi oibirabano Top Upokpi dagi Longjam Brothers and Sisters Charitable Trust ki adugumba mafam adu dagi lakpi bani Longjam singkai nganba Happy birthday haiba wahi sigaloina gift pibiri Thank you Thagachari Matangda Leo Nangmairakpam Mayamna pinari ba gift sing adu dagi top gift amani top pa haiba se unique oiba adu sukar maina lamdam asida leiriba iyongi phi sariba kaya se yokhataba yate haidana madugi iyongi phi ma khudol tambiba loidena akoi bigi phiba ma se yaudra gate koi hingba yaroi haidana asang umantana thallaba lamdam ma ohensi haiba paujel piriba green revolution gi wakhalon sagaliba inau leona asang ba pambi pibiba Loina na Bade no minena athuma hau samina gadobani habige paujil pibi dana athuma hau pibi ba Loina na sina khwaidai tang bane hai manung se sanara nupara diamond adumadi haidoktre mayam upi gani horen hangdo kanda paibi yadaba pot oiramati hangdo piu please khwaidai tang bane hai diamond bu male onthong no nung segre Mingsen manungda masigi korel manungda tamogi photom su yawi tamona onthong puni nungchina haubiriba adumba nungsiba mittagi pisin thareiba mikupase yam nungsiba phawe aikhoida sumadugi tamoda phawba feelings adumai khoida phawji adu mittei akhoi nipa mo oine pogadi mittegi yong na saba khudai haibase thadokpa yade pai khombana pibiga doriba sisu nungsi Pai khomba kanano
Manipur film industry da ubiram gani aduga nakal amarom dana migi pot horan ba migi ahen ba paisa lauraga nungai gani khanba nattaba isana thabak sujaraga isagi humang mantana hingani na khanjaba madusu kanagi ngasai na panjakhebdo thanga dagi loktak mapan dagi tongan tong ara ara pa mafam dagi laaga ima kaithen da pot yolaga phi yolaga hingjaba mayam dagi pot tudi thanga tana moirang tana pura chatpadi ngamdraba pot sing dudi imphal gi mayonda thamam doriba madubu senari ba singdo adugi manungda ama oiriba adugi lup amagi secretary ba inau paikhom bagi damak auba kubam kubiu aduna mana pureba khudai se mitai gi oiba mitai ama oina pogadi mitai gi khudai se taba yade tamogi bade numita khudai ma piriba se mitai gi imungda pokpa mitai ni pa punamakta piba khudol aduga chap manana pijabane na khalaga inau paikhom na pibi bane inau paikhom bagi damak yamna chauthok chai thagachari Manipur Senmit ihau lup hairiba segi secretary ni inau paikhom basi thagachari film dadi yamna phattaba nupi yamna phaba sabane ba taibang dan ontong na minung chileba nupa mo iram bagi wari ni loirana nokmi da tauba ai na sanjit saikhom yum da wa ba tare dana adam nokmi tauba sina ai khoi se warasu awaba se koksi nungai ba wakhan sagasi ai ba paujal pibi ba inau ne aduga maya ama piga doba taite me ama sulaibiri ado amuk handak sidi dais member singi maraktagi pibagi tanjadu lojege aigi sar manglem mamtang lengthok pirakani sar manglem amadi sargi loinabi madam anina masigi khudolasi tambigadobani ai medangi mamingdi ai khangjadredo lo na hangjarage Sar Manglem, Sar Manilaima, on talk na sana kare, MM na horame, Ming and Maxi on talk na Taibong Chamber Mapuna, Tauzan Birame, Yam Tagachari, Yam Nehena, Kunsinung Sana, Panbu Oibu, Manilaima, White Kong, Ikai Kumajari, Matanga Sina. Tagachari, no, I have a bang out any bad digging. Marek data 10 Hadagi. Lakpi bani aigi now maibam premojit wari masagi larika igi bani saita yokat kanlop tentha gi secretary oi patriotic writers forum Manipur gi live member oi forum gi live member oi ba Keke Wahengbam gi birthday numit oi raga ai laktaba yadi haidana tentha dagi lakpi ri bai now sina tambi ba oh yamna chana gre kolom lai now premojit gi se aduna I daba yararoi aina sai pi gi ba diary du da inau premojit na pi ri ba kolom sina anova punsigi chapter khara ibi raktana miyam da message pibiu thagachari mathang sina angang oiringai da radio da question chendana saireng page isai sake drama sanage monologue tawgena chelamba ngasina matamgi khongchasina tapna tana lapthoktana mai mai gi sinpam da leinaba aigi marup haijaba tare ikai khumna jaribi panchasini salamna tamo Keke gi Mapok Numit sa achama khodol tambigani lengsin biraksi ngasai hai angauba hai base phattaba amatta yaudaba mami amatta yaudaba posak amakhakni aduna angauba masugi ruman pigani haidana pibi bani thagachari panchasini salam mathang sina miyam gi horen miyoi kundasu adomadon otpiriba spek adu kaimda soibadagi ta khragadi kai khragadi haidana horen waga dobodo khanbiraga itin computerized eye testing and eye care center dagi extra black ki oiba haiba tare anop haiba tare madusu pubirakpa atai tai gift su pubirakpa ngasigi phambak teleng sinbiriba aigi marup Dr. Maibam itinna tamo Keke gi Mapok Numit sigi yai farol oina gift pidra tamo gi gift se tamo ke ozai tena pibi gadori kari nom ta yengjogi puri ni naha oibi go sini si purisina tai se Yung se, pumzat pira maria thu na hanuro hair do bane ba. Naha oibi ko hai ba pauje ni oja itin ne pebiri base. Thagachari yamna nungai ba pau mana. Tamo Keke gi birthday da ne tamo do gi pi base. Mayam pinare. Akhoi di tamo da pi drasuyai. Akhoi ne sida mi kun galo ne sak chamin na dori.
kuang madaleba oles home madale horiba hal singdudi horen kari sarangani khangde akhoi di horen sida hawba utaba mathen khadi chadori aduna horen di singjamai 360 na loktak iyai dagi phaba nga kilo manga taramu taba achauba nga khara puraga kuamagi oles home da sak chaminaru kani haidana ai marup ajit na ming haibi ganon haibani ngasi haijage ukchiam chauba ajit kidamta auba kuam da ni jage ai now ajit sina harise sidadi mit udraba mayanga sak chamina gare nakna na leba kuamagi oles sadi lakpidre na haina waro rani ngasi gi birthday se amu waro dana sakrani khallaganda oles home da sakani sidabu ajit kidamta koina ming haidana haraudana kai haraudarge ajit thagachari singjamai 360 matam sang na miyangi yai phana ba thabak thorong kya paikhat pirako matam matangi khoina su pangba ya mateng pangne wa pham se thamjari tamona kai masirong khar tawningi karino haibi thagachari ss electronics ki ikai khumna jari bai gi now sagol sam sanat thoi masak matau ju onthong na sangkhon ba miyangi thabak da so dum mong hadana tawba tv gi flash su mali adagi manung si kaino khangdaba electrics ki solar ki waiba all solar home lighting yum da noina than be ya pot suraba packet amani tamo give piri lobi ho tamo thank you tamo se tarang ma chale puni je nungsi bane he man ba haiba tare yai aduga makha gi sidi tv plate ko sumal solar ki plate solar ki plate aduna inau sagol sana thoising asai haeba dais phambagi koksandringai da ai wa ma chamo ngangjaroi tamon haeba adubu singjamai 360 na ngangreba mayam da ss electronics ta phangali ba porche kari noide sida yauri ba item se masidang tak ba khangani sendang share to biramu please ahambada kaka keke bu happy birthday aina in ahambada haijari aduga ss electronics ta phangiba koigi mini solar home lighting system ni masi ka mari koi solar da gi direct um than be are to kana mai di charging tawroi aduga apak pa so hujina 40 watt ke solar plate ni asida koi ss electronics ta laijari se solar inverter solar ups adi solar street light bakhal myam suna laijare sir attention jarge thank you tamo yare thagachari tamo Keke Wahengbam gi birthday namiste da minung sigoiba achamba ngahak aina noktana ngahak hairu wa hairam basuyai punamak ahlaman sing hulan banasade punaman ngapigani tamo phampham langda ngahak amuk lengsin bigani thagachari nungsiba mikup ama haibase hekta lakte nungsiba pukning nungsiba mikup ama haibadu su imangde hekta thokte ngasi se taseng na hargadi nungai basu awa basu aduga amuksu kapning basu punamak yansin ba mikup ama haibadu oi nungai ba mikup asina tamo keke gi mapok numit lakpagi nungai ba mapok asi pena yenge na khalli ba sinau kharana mu tabada mu tabo yengbadi mu ubadi mu ngamdaba sigi nungai taba punin nungsiba mikup ama aduga soluraba naruraba hingani khaluradrba punsi amana mo akhoi mangda lepakpagi onthokna nungai ba mikup amadu suni akhoi gi irakta lepi basi duna pungyanda yansinnaba adumba harauba nungai ba aduga tawriba thaudokse khanjiluragadi amusu punin nungsiba kapningba phawba maramdi kaigi sokyamna wa khraba covid 19 gi laina gidraba matam asteida aigi areibado pijaningdaba kanagumba amana pairaga leiba kanagumba amana chaningai leitadana thakningai leitadana subam nombang khangdana warga leiba aduma mikuba mamu oiba suma mikuba steida awana taraba singidamatani tamo keke gi birthday gi damaktani haidana angam ba punaraktana mateng pangarba mikup ama haibase masidagi hena nungsiba mikup ama ai lakani thajade aduna haiba mikup asibu sinbirakliba taibang semba mapubu aina hanna na khurumjari haiwa phamse thamjake haujiga sidi tamo keke gi maphamda pijaba khudol tamjabagi mikubadu loikhrabanina aikhoina ngasi akhanna miyoi kun khaktang manipur se yame aigi punsida ngasi dagina sei
kunga mathoigi mamangdagi mit udrabasinga adumak loina duna lakpagi khongchat ama lei kakchingda nambolda aduga imphal ge area da amadi tongan tongan ma mafam kya da mit udrabasinga loina duna lakhiba aduga khongchat khar leikhi aduna mit udrabasing china ayamba tawbase tabla thinba isai sakpa aduga atai tai mayam na ngamna da mit ubasin na ngamdaba anau yamna idea innovative oiba thabak kya amata show mangjin thana sangak padugumba manipur da yamna lei aduna adugumba mayam dagi manungda kakching mai kaida aina pan kan da ja sirile khak koba writer ong khak lei ladi kyam e mit udra ma se kakching gi ai ba sing munda pioneer amoina sakhang nei aduna maru isan haiba tare mandakini ta khelambam mit udra ga su manipur khakta gi nati india gi icon oirabani makhoise aikoina nak leiba posak ama aikoina lumna lawdaba adumai to nei koina yamna value do handana khalamba yai kana gumbana adubo mahaka sidi india pumbana masak khangba dugumba saisakpi ama khangni aikoina hanna nei kai khumna jari bani aduna mandakini ta khelambam palakpa matamda mahangna kawramadra di khangde ai samangna 1996 ki loirakpa saben ge horakpa perata mahaki yumda satli Ningthokong what number maido aina ningsingjabani 11 haibro 7 hai kawre adu oigani matamdo bus ta chali Chuchampur gi aina interview lobada mandakini da hangeba nangna mit ugi da base karamba matamdagi khangi haibase magi ipan numita khangi hai wai se magi interview do aingonda phongdokhiba lei mai hanjingna takpi bani aduna pisak pingai dagi hek polakpadagi polakpadagi di doctor na mit ude haibadugi certified tawgi de hai ipan numitagi magi mit ude haibase confirm je ipan numitagi nedana aingonda haibi khibalai subject to correction paren mandakini na wa ngamai tanja bibirabadi madusu soina nungsiba wari mu oigani mama mapan harauna pokchakiba masaduna ipan numiki yai farba thoni numit aduda magi mit uroi udre haiba confirm torpa mikupta mama pani na phaurom gadaba awaba to soing on the fil tawjai asumna mangda lengsin biri ba agi sem saklabi inau saklaba isa saklabi punamak ki maphamda like minded group manipur gi maike degi achamba minung sigi khodol ngasi khona tamjagaduriba khodol asidi aina sai panjabaduni maman yamba posagadugi value adu the base tokjabana chedi thamoi yoiba minung sigai ba dugumba matau du uchabani ikai khona ba du uchabani aduna hambak ta sulengsin bire ngasigi ahan ba khodol ase ikai khona jaribi mandakini takhalambam da hana tamjagadobani ekoi gi volunteer ma khaktang madam amtang lapigani amtang guide to bigani mandakini da piga da give adusu madam salam bajani na ga madam sobita ga aniga namtang hantamuti photo je ningtam na kapa phangna ba abe masai bodang mayai da sombodang kena to biro aduga khoi gi cameraman sing mayai de kapiyo ngasigi photo sing ase khoi like minded group ta natana manipur gi puwari da khajitanga lakpiyo mandakini kitanga lakpiyo thank you aduga camera copy ga do basing mayai da lepiyo ai khoi camera copy ri basing sina ai request samdang tawjage ngasi pi ga do khudol tamgoda mi kun na se ai khoi chap mana ba mi ngam de yengjari bani photo chap mana copy yo ai khoi record thamjaga dori bani sida lepiyo give us ngasi gi chief guest amadi madam ningom ongbi rani bala leima ani na punna sina biga da bani Dr. Charitable Upadaksa Imphalis Zilla Parishad Madam Ningomomani Rani Bala Nakan Lepigani Aduga Okay Saisaki Mandakini the Kodol Sitam Bigani Madam Rani Bala from the Lupat sa mga maso happy Mandakini gi masak siga frisiga am sana do male pink color ne mandakini aduga fritugi man frisi am ta hangdo piyo ne frisi am ta hangdo piyo bo kaino thari dom te yengjage bo yamna nungsiba am te yeng biyo plan oiramdre to presented by like minded group Manipur in association with birthday celebration of Keke Wahengbam.
27 April 2022 yam nuaijare mandakini takhalam da sumba pink color gi puri ma masidagi nuai ba yai phaba wakan nuai ba oibiyo CM taitam da kunga pigani oja ningombam thank you thagachari lengsan biba yare mandakini su yare madam animak su yare okay adudi mathangda oja Dr. Maibam itin amuk lengsan biraksi aduga isi madam amulak piro madam rani blamu phambiro Dr. Maibam itin masi ngasai gi ini ngasai panjaki baduni ado phaja baje mandakini ge hane ge anop sika sika karam nei hengam de yumbi ko ya manare longjam tare thagachari thank you ano phaja bam sune je pibiri base mandakini ge special hane ge lokthogam tang ano ba anop sigi phaja base mayam thank you thagachari ui hai tare wakhanna yam nungai jai mathangi khodol akoi gi sibras ai marup sibras katom da laibirage koi je piringai da hadia hanna lepkhatna bigi process ama tokjaba hai tare ko adugeni sibras amtang la piro marup sibras la bro correct aduni oja sibras ki gift puthok piro oja sibras ki gift se bobo amta putor gari degi lokthok pribo adudi saisakpi adudi madam rani balagi gift puthok piro oja bazane kanano sibras rani bla madam rani bla madam rani bla lengthok piro aduga madam salam obi bazani na support obidi ise tamam tanggal madam tama amtanggal lengsan biro amuk hanna punna thank you thagachari MS Purnima Enterprises ki product ni thagachari aduga saisakpi mandakini pham langda mu lengsin bigani guide to bigani mathangda noluna kausin jage aikhogi thoidon dona ikai khomna je akhoi ngasigi gift ase nupi singda han akhoi priority pijare masigi damak nupa obe sinanga pigani aikhogi iseni salni inauni salni hana khanbiraga mathang ase thoidon na ikai khomna jarebi tongbram ibe yaima ngasai tamok Keke Wahengbam da khodol tambi khibaduni tongbram ibe yaima amtang lengthok piraksi ngasigi thauram mapugi phambam lang daleng sinbiri be kai khumna jereba sir sorokai bong ojit loinana like minded group LMG Manipur gi thoidon dani kai khumna jeribi madam Sobita Maibam ani na punna pibi gadabani ibe yaima
ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯨ ꯂꯣꯏ ꯂꯥꯝꯃꯕꯅꯦꯕ ꯑꯗ ꯃꯌꯥꯝꯁꯦ ꯑꯃꯃꯝ ꯄꯔꯦꯡ ꯂꯦꯞꯄꯒ ꯄꯤꯕꯗꯣ ꯃꯁꯛ ꯈꯪꯍꯧꯗꯕ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯁꯛꯁꯨ ꯈꯪꯅꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯏꯇꯤꯟꯒꯤ ꯒꯤꯐꯇꯨꯁꯨ ꯄꯨꯊꯣꯛꯄꯤꯔꯣ ꯑꯣꯖꯥ ꯏꯇꯤꯟꯒꯤ ꯒꯤꯐꯇꯨꯁꯨ ꯁꯤꯗ ꯄꯤꯕꯤꯍꯧꯔꯗꯣꯏꯅꯤ ꯍꯧꯖꯤꯛ ꯀꯧꯊꯣꯛꯏꯉꯩ ꯄꯤꯔꯤꯉꯩꯁꯤꯗ ꯄꯤꯍꯧꯗꯕꯁꯤꯡꯗꯣ ꯍꯣꯔꯦꯟ ꯐꯝꯃꯀꯥꯟꯗ ꯄꯤꯔꯗꯣꯏꯅꯤꯀꯣ ꯁ꯭ꯇꯦꯖꯇ ꯀꯧꯊꯣꯛꯄꯒꯤ ꯃꯇꯝ ꯂꯩꯔꯔꯣꯏ ꯄꯨꯡ ꯑꯃ ꯇꯥꯁꯜꯂꯛꯑꯕ ꯑꯗꯨꯅꯅꯤ ꯗꯣꯛꯇꯔ ꯏꯇꯤꯟꯅ ꯄꯤꯕꯤꯒꯗꯧꯕ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯑꯣꯖꯥ ꯏꯇꯤꯟꯅ ꯒꯤꯐ ꯄꯤꯕꯤꯔꯤ ꯃꯁꯤꯗ ꯖꯦꯂꯣ ꯃꯆꯨꯒꯤ ꯀꯣꯕꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯦꯛꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤꯕꯔꯥꯖꯀꯤ ꯀꯥꯡꯕꯨꯗꯒꯤ ꯄꯤꯒꯗꯧꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯇꯥꯃꯣ ꯀꯦꯀꯦ ꯌꯥꯎꯗꯦ ꯇꯥꯃꯣ ꯀꯦꯀꯦ ꯇꯥꯃꯣ ꯀꯦꯀꯦꯒꯤ ꯒꯤꯐ ꯇꯥꯃꯣ ꯀꯦꯀꯦꯅ ꯒꯤꯐ ꯑꯃꯒ ꯄꯤꯕꯤꯒꯗꯧꯔꯤ ओके थागतसरी थमो यार सिब्रास नसु पिबिरी आई मरुप सिब्रास पी प्रेमजित नसु पिबिरी थैंक यू सी यारे अममम लाई मथंग ली कनो लापिरो लिओ नांग मैरापम अदुई पोर्सिंदो पोशन बिरो अदुगा इसे बे अमम ता लेबिगो लिओ नांग मैरापम ना मागी याम खरब गिफ्ट सिंगजमु पिदुरिएबा अदुना गाइड सिंगना गाइड सिंगदुना अमममतंग खितंग थुनदि पिमिनसे खितंग थुनदि मतेंग पांगबियु अखोई ngahaktang waminase punna phammagane amamam pijaba yaeba gipse akhoi sak yam khangjaninge yam unajaninge ba khoi se yare yare haijarage यार थागतसरी लियो तसेंगना पिबिगदब खैतो अदुम लाकपिरो अखै वान्स कौथोइसिना अरोइबो ओइदेनी मखा ताना पिबिगदब सिंगदुना मखादा पिबिदोइनी इसे बे अमेगी लोइरे अदुगा लई पांबी मा याउरिबसे तामो केके गी युमदा हौबा लई पांबी अमदगी मसांग खक लौरगा थाबदगी लई मयाम इनाउ लियोना सेमगतचबा दुगुम लईनी मैडम लेंसिन बिरकनी सर फमम लांद लेंसिन बिगनी मथंगदा नोलुना कौशनजगे मोइरांगथेम कल्पना लेंसिन बिरकनबा नोलुकसरी मथंगदा सेम साबिगदबी पोसंगबम मनिलैमा सेम साबियो मोइरांथेम कल्पना गाइड अमतंग तौबियो त्यों इकाई खुमनजरीबी मैडम बजनी ना तुम पीरनी अदुगा कोई की गेस ओजा मंगलेम लेंसन बिरक्सी नाइको सिबराज की तो आतंग आइको बो सिबराज की तो आतंग आइको लाइक माइंडेड ग्रुप की मैडम बजनी अदुगा ओजा मंगलेम अखनबे मिथुंग लेन ओइन लेंसन बिरिबा पुन्ना पाइमिन नारो अदुगा कल्पना की गाइड अमतंग थोपिरो कल्पना की गाइड अमतंग इसिन नाव मखतंग थोपिरो मैडम ना तुम तौबिरो मौ यम नुंगाइजरे असिम पैसन बिरो कल्पना की पीरिबा पोर्शन त पैसन बिरो मतंगदा ओजा सिब्रास हमता थोपिरो ओजा सिब्रास
Madam Bazini Yare, other Madam Sobita, Amtang Akoigi, Madam Rani Blagi, give Amapubiro. Can Sang Atalebigo, Akoigi Kalpanada. Akoig Sini lady say, Tangak Pagi, Mayam, I say, pull up Pimina Saiba. Akoigi lying mind the groom, the luxury of gift say, Nupaga Nupi gives him an adeva. But then show the Pisangradi, Madugi, Swagger of Karleva, do not talk Jabani, Mayam Hatang was one a community. Akoigi sak thongiba aigazing na su sak se thining mana loirabani mayam pijaning mana maramdinga sai uti thongido mahau yam tanganinga baneba koju tangninga ba do tanjane sadabani madam rani bla lakpigani kalpana som da mai onthok piro kalpana gi phajaba mai thongje mayam yangminasi mayam khuba hoba khuminasi thagatsari madam rani bla nokpiyu saubiga no nomi nomi tobiyu. Thank you. Thagatsari. Madam Bazini, kitang laitok pirakani. Leo. Leo namay rakpam. Punna putopiro paikomba, kitang mateng tobiro. Paiko Leo. Leo na piri masigi. Piri ba Leo som na may onsambiro. Paikomba som do ontok biro. Ngasi piri ba gift sing atumaho pambi sing mayam se. Masi se pangbira ba mikup sitagi nungay ba yai phaba oi biro haidana. Kalpana yang mapam daya iparol pizari, miya hum sukre, matang dalengsin biraksi potsang bam manilai ma. Koi na pizari ba gift sing sige matakta lupa songa masuk koi na hapsa bani, lengthok biraksi potsang bam manilai ma. Isi manilai ma, kasutang guide tau biyo. Potsang bam manilai ma. Panca sini amtang matiang tau biyo ba? Amtang laising jam tang. Amtang thong minaro kanoga. Panca sini amtang thong minaro. Isi manilai ma thole mayam khuba khubiyo. Maitei inat ki phizol ga sela thole janung chidro. Sigi nung chiba mi kup se uzaning dana tau jabani. Aikoi ki like minded group Manipur gi. Aikoigi ikai khumna jariba member amaka kokhatsage Dr. Inauba Nongmai Them lengthok piraksi loinana ngasigi guest ki phampham langda lengsin biriba singi maraktagi thoido indani ikai khumna jariba sir amaga kokhatsage Sir Ganerjit amtang lengthok pirakani adu pathopiro amaka Inauba da pibiyo Sir Ganerjit ka inauba gana lupa sa mga amaso mateng pang bijabani thagatsari mathangda sar pambam lang lengsin bigani sir thagatsari ngatang lai biko pot pai gi dawali ada hanai pot se paisan bir suyai hanai pot se paisan bir suyai Premjit, Kundrakpam Premjit, Kundrakpam Premjit nagi pibiri, Thagatsari, Matang da Leo gi Kangbu lengsin biraksi, Leo namai rakpam Thagatsari asonda pisambira monoi na tumpu sambira mo yare adigi yare thank you ho yare ngala aduga 18 maibam na su pibiri ano pibiri thank you sangmin na kibe yare lengsin biraksi madam amatang wali madam ise as po se pu bangam da na to patare tawrise madam rani bla na so MS Purnima Enterprises ki maike degi khodol tambibani Thagatsari thank you Mathangda lengsin biraksi ikai khomna jaribi Laisram Susila yaubibra Laisram Susila lae Mayam kuba hubam ta kubiyu mayam request tau jari like minded group
LMG Manipur gi member singi maraktagi Sitaljit Konsum sir tang aduga give to Madam Bazani Pusan Biro aduga koi ngai ko pi bi adri ko ekoi gi dice member singi maraktagi ekoi gi Yaiphabalio amtang lengkha piraksi Longjam Brothers and Sisters Charitable Trust ki founder ni Yaiphabalio ga punna pimina ga doibani give us Yaifaba sangbiro punna okay give am tom pibiu daga lai mande group ki maike digi lupat songa amaga ko gi phi siga pizza bani mayam khuba waraba male khubiu kunin thogot piu thank you mathang da ai gi marup Sibras loinana Sibras lengsan biraksi oza liyo mo pamam lang lengsan bigani oza Sibras lengsan biraksi aduga Premjit Khundrak pam lengsan biraksi adu aikoi na ngasi hangama pan gi masugi aikoi gi bag ama aikoi na mayam da khudol tamjari basi atai kana na pirak sunate thoidoi dona ikai khumna jaraba lamdam sigi honorable MLA aduga former minister Ngaram honorable former minister hoji kana lang thawal assembly constituency gi honorable MLA biriba Ngaram gi ma ki hek pokchaba masanupa gulmit konsum na karamna pibirak padung bakhodole maram honorable minister former minister Ngaram amadi gulmit karam gi damakta hubu kubam tan nijage thank you matang da Leo namairak kom matang da sem sabigani madam Rani Bala sem sabiyo camera kapi camera muang da sat piganu thank you site gi thank you thagachari madam Rani Bala lakpiu madam Rani Bala khara khonglai thu na lakpiu asomdar lepiro thank you madam Rani Bala like minded group ki assistant secretary thank you thagachari susila Dr. Maibam Itin Wali Dr. Maibam Itin Pibiri Itin computerized eye testing and eye care center Thawalgi proprietor ne ano upagi niyom ju takpiri hidak su yaw male yam kupna tai hidak yaw male yawe ko okay thagachari thank you thagachari matang susila sang khraba matung da noruna kausinjari ikai khumna jarebi oinam mema ise mema mayam ise mema gi dama khoba khobiu ahuba khoba khobiu ise mema da piga dori besina ikai khumna jarebi ngasi gi chief guest Dr. Charitable loinana like minded group LMG Manipur gi Oza Bihari Waikhom lengsin biraksi Oza Bihari Waikhom Dr. Charitable galoinana asamba gip asi pizagani gip asi mamal adu nachade minung sini gip asi da yauriba minung sigyoiba thamui adu ne na khanbiyo se memagi dama khoba khobiyo oina mema ngasi pizariba lengyan phiase hek in ba mikuptagi ise da leiramba nungai thaba pumba kokpo oibiyo haidana yaiparol pizari thagachari mathangda oza Sibras lengsan biraksi oza Sibras oza Bihari thank you thagachari oza Sibras oza Premjit lakpiu now Premjit oza Sibras som lakpiu oza Sibras amta thank you Leo lakpiro Leo Rani Bala lakpiro ming kaujare ngakpigani kaunaba kauramba ming oibi kaujabani ningombam ongbi Rani Bala leima kaya da nungsigaraba mikomno ise mema naba yadre ko ngasi aiba mikopstagi doctor itinjo mu changjale maraksida yong itinjo mu changjale sida naba yadri eba naba yadri mathang se ise mema dagi hujar gi ise memam ta lepi ko ibe manga ta lepi ko tompo ai sai jaba do khong na chatlaga miyam da
इसे इसे लोइबसिंग से मखोई याई फरोल पेसी मखोई प्रोटेक्ट तौक जेदना चटखिबा तोंपोक से मा अतोप थबम जु लैबा इसे मे मदगी हौरगा मसे मंदाकनीदा हौरगा पैसा जे मा यंगमजबा लुपा चाम चाम माले चाम जे लुपा ला अमममनेन खनबिउ तोंपोना पिजरिबसे अमता पिबिउ थैंक यू इचेगदा पिबिरो अदुगा मंदाकिनीदसु पिबिरो इसे मंदाकिनीदसु पिबिउ पुछनबिरो थैंक यू इसे मंदाकिनी थैंक यू मथंगदा यारे तोंपो नंगना दुम मयम मी कुन्नी को कुंदै हेल्दी रिपोर्ट तौरो थैंक यू मथंगदा लेंसन बिरक्सी हाइस्नाम इबे याइमा हाइस्नाम इबे याइमा मया इम्फान दगी लाकपीबनी हाइस्नाम इबे याइमा लाकपीरिब्रो आई ओ सिदी इबो याइमा ओइरमे ई ओइरमद्रे ओ ओइना इरमबा ई ओइना इरमबा बादुनानी सिमदंग सेमदोक सरगे ngakpigani masima ibagidu sungapiro laujaki gi sungapio nolokchari mathang da lengsin biraksi lauriyam romila ko ba yawbi bro ise jo ise ni ngasi di ise ngak tani ise lengsin biraksi ise lauriyam romila masigi gipsina ikai khumna jariba ngasigi guest on the Langson Biraba, Dr. Itin Maibam, Londona, LMZG member, Ikai Kumna Zariba. P. Rajendro Maite, Oza Rajendrogi, Tankak Lae, Oza Rajendrogi, Tankak Yore, Yo, Antona Nuxikaraba, say Romilada, Oza Rajendro, P. Okogi people bureau, LMZG people bureau. LMZG people bureau ise maya dale piu Dr. Itinga Oza Rajendro na pibiri pibiro adumaina paibiro yare mathangsi ai now kondrapam premjit sangbiro Oza Sibras ai marup Sibras sangbiro Gulmit Karam, son of Honorable Former Minister Ngaram Sham na pibiba adumba khodol tambir pa posak su yaure aduga oza magi itin na pibiba gip su yaure thank you matang Leo lakpiro ranibla lakpiro Leo nang mayra pangitim lakpiro Thagachari Suryan Lojare Ado Mawa Diwara Manibo Humangjo Humibo Isiero Milazam Pusan Birade Pokwe Mayale Kanjagani Ado Mauzi Ming Jukang the Maidam the Kubam Mam Kubizi Ma Mamziki Honabiri Mana Laise Amagi Mopagira Kanainom the Lakpiri never at the Mana Utliba Minungsi Matose Yam Shiva Sumdraza Me Matanga Coxin Zagadori Vasina Zeni Nasepa Aroiba Nupigi Lisni Zeni Nasepa Zeni Amtan Nokayo Toyon Chidron Yankovakobio Zeni Nasepam se Laipam Kono the Gilak Pibani Silni like minded group Manipurgi
ikai khomna jereba member maibam boinau lengsin biraksi boinau ainau boinau yes wangjing dagi loina na ngasi gi chief guest oina lengsin biribe madam khetri tama boinau asomda lepo asomda lepiro se tama som lepiro give pbo madam loina na ikai khomna jeriba LMG gi Maikai dagi Jenny ubang ame kan bi wakan da ko yang nuai jakre oza sibras na pipi ba mateng pangbirak pa teng bang oza premjit pusan biro pun na pimin narasi thank you oza itin gi PBU thank you tagasari liu adu dom dang pusan bi karo adu dom pusan bi karo Pose yam moidran kan ba yam le rama ba tauri se songa dona khut pibiro yare lio sang biu ado jeni tu tamo lio na piri ba phi do ren suppa gane ing ba pumba noi na pharo ko thank you adagi MS Purnima Enterprises ke madam Rani Bila na piri ba phi sna ne satpada horen in biu nong chura kan da mai je samtu gi phi ni nong khitang manga kan do in biu Thank you, Thagachari. Mathang asina. Oh, Pasminani yemoi maron je khang deni. Mathang simadi mayam na sungtha hek thajadaba. Miu yamako kausin jage. Kausin jagadori bi asiatai kana sunate. Ngasai hek mateng pangak padagi, mateng akoina pijabastagi. Adumak mayangi service to biri bi aigi isal lamakhakni. Isal abenau hantam di isal abenau gi matang thoe madam Rani la phim tang pibiu abenau la piro ado LMG gi site gi ne lupa chaunga mane adagi ekoi gi MS Purnima Enterprises gi site gi phi amane ekoi pizari mayam ahoba khubam tang yong se abenau na sali phamma ga dum hek leiram ba Phamagi hek le madine kau thoroi done abenau na mayangi mateng tobi bado adada minungsi saubi mane na khallaga pijabani mathang sina mu pancha sini na question chen bado mu nungsira male Rani Bala na ne give among pirage na haire amdang leng thopiro yong sini mi gi mateng mu panga di ko amane ta mateng je panga pajan Thagachari adane phi piram ni na hore isai saktabdi yararoi sima Thank you. Jenny na thawai ta nok pa je waire ina wa yam ngang ningi nungai jagare Jenny thank you. Mathang sima nupa kangluk ki tare. Nupa kangluk ki ahan basi lokhasage. Nupa singi se sumaina mi ahum kau jarage. Pulap yare. Khairak pam Pulap kau bese yam gane ba ko ani ra kau jage ba Khairak pang Gobin hana lengthok piro Khairak pang Gobin yang ko masak mun na koi khangna ho je ba Khairak pang Gobin mayang kuba khubi ko Gobin na saura din oi kuba khu de na oren Gobin na laura din nuai roi ba Gobin thopire mayam kaubirano Gobin mathang da oinam sanayama thopiro lekhat pio sanayama ko yawi bro sanayam ni mathang da lairo hai yai ni sanayama dagi tamjaningai oire ne mi mar mathang langam ba ne sanayama mathang da asom don bio laisram abungcha lekhat pio abungcha laktra bro abungcha laktre lakan torsi Ramesh koi hai no yumnam Ramesh abu yumnam Ramesh abu ai khoi sai ai ga gai da lang mina bani ne kaw ri mini yo mingji chumne iram draba
अदो अबूजी की टॉप टॉप माई ngасai jabado akhoi na ngam daba uri ba khoi na ngam daba kana ma khwang na ba tang sikpa khu tang sikpa adagi khongya nungai taba leidana adu dugi mari marang suraga madugi therapy tawriba misak do abuji amane ba adune abugi da mak awbo khubam tang ni jage thank you mathang da haisnam kumarjit ye mari jana pijage haisnam kumarjit top upokpi dagi lakpa karam mano haisnam kumarjit lakminaro top upokpi dagi yang mayang khubak se samaina pro khubana taba samaina kurga tanama tawdai ne khitang nungai nam tang di tawsi ge no to adoi di price lo ma le se mong je asoma tai lepiu man dai no ren ming hai da landuri ni natra yam phare yam nungai jare mathang gi gift se LMG gi secretary am tang leng thok pirak kani LMG gi secretary na mayam se amamam koi gi gift to puri se samain to ge ko mayam de ya ba lo je ge akhoi na pi de puri se size tik pa thung ba yai chaw ada sau bi ga no on thok na je ba yai ko size khang dri ba ada amama dum pi ra se ting thoro no dum pi biro horen kayum ba size aso wa yaw ma di hai biro amama dum se ozao jina pi biri thank you Kuba kuba kaw re ai jo ming yeng ba kaw kuba kubi u hai ba ju kaw ni mi ni taw ri se sura bro mathang da lak piro akoi gi hanta muti oja keno lak pio adom lai bio premjet pibiro premjet somdagi premjet somdagi yeng ko nupi gi ne har di mi je mateng pa ne heta thorok ni nupai ne thorok tre muk toy pai bi na bayong masida ukchen jawbe se na ma dang thopira di ai naw premojit kumba ke ma kha thopira kha ka pai bi ba khopa je moi mai po sing je kha ka ko iten jo change to as saloi dore he tauri se mayang khoba khobiyo lonjan narane ba ngai ko oja maning lom da okay yes side ta lakpiro leo lakpiro si sida mi mari khang mathau tai oja bihari ngai ko anko jan tangai family lakmina ba yaw ke te amam ta lakpiyo amam please mi amamangi mi amama mathau tai ba aduna ne ne sa amamang kok tho bijari si ju to matam changi je ure da na cha yasan na duri ba paisa yaw ri ba kholi ba tauri se yong abu gi to pai bi ro mo abena paisa do dia bu pai ro yare aduma pai bi ro okay mathang je leo na mera pam lei pambi do pareng thamo lei pambi bi bi ram ne noi thorak pa yadri ko noi mari ngai ko tung da ut ka no ba mai do ut lo ba kai nom su yaw yang ko noi mari ne sat pa yare har ka mang da dok sat pa yadri ko makha da lei pambi ma lei ri ba lei pambi net ka ne ba yare ko sura bra thank you isera ni bla lak piro mayam gi isera ni bla ni ai ju ise ko usra khang ding si dagi ningom mong bi rani bla lei mana to si pj in biga do bani ko ima da ilala su yai adagi itai ma da ilala su yai ise da ilala su yai ko yam nungai jare mayam guide amtang tawbigani thagachari oh makai atu yung kyang lung chidre on lei je pai gre mana lei jana maru oi to thank you thagachari kadai yau gre oh mathang da longjam singlemba yau bi bro longjam singlemba yau bi bro yau dre
अदुदि अबेनाव लाइस्रम ग्यामबा si singlem bro singlem ba oh lao singlem ba lao singlem mana kai to bano ngap oh singlem ba khwai dei angang oi ba ama ngasai dei thorok badagi anga inau isa jing ba khoba khobiu yare mathang da to abenau na inthore wheelchair da mapur oi ba amma gi damakta suyana wajaba nupi ama isal lama gi damakta अखोई यामना चाउथोकसै ग्यामबा लाइस्रम ग्यामबगी दमकता माने सेवा तौबीबनी अबेनाव मथंग लेंसिन बिरक्सी ग्यामबा लेरे दगी संगलेमबा लेरे हैस्नाम इबो याइमा ओजा इबो यामा गी मतंग थोए ओजा इबो यामा लेंथोक पिरकनी mayam wadi yang waram mani na khalle do mi mari manga tangai re puna ngai minasi ozai bo yai ma khubak se wa bani na khalle ba khudri je na khanga ba ado khubak se kan na khuraga aram khawram ko minasi thank you matang da khuman them sunil tauthong lamsang dagi lakpi bani khuman them sunil मथंगी गिफ्ट सिमदी पीरेबा सेरियल नंबर जी की मतुंगिना अइंगोंदा तारमे अइगी मिंग राकेश नावरेम लाइक माइंडेड ग्रुप एलएमजी मणिपुर सिगी पब्लिसिटी सेक्रेटरी ने थौपुजबनी हाइरिबा ग्रुप असि अखोई लाइक माइंडेड ग्रुप के मेंबर क्यामा सेमद्रिंगाइदा अखोई से कोविड 19 की सैथेंग फंगी अखोई अवाबा मायोनखी अखोई नाखी अखोइना फमुंगदा लेना क्वारंटाइन तौना अवाना तारबसिंग सेगी मतेंग पांगनाबा सिम ग्रुप असि सेमजखिबनी अई सामक नारिंग लेरिंग मनुंग ओजा ओजित सरोखाइबन कोइचेन चेलगा ग्रुप असि सेमजखिबनी हाइरिबा ग्रुप असि निम्फुगा तरेरक सुबा तेंबांग अदुनी अखोइना ngasi तौजरिबसिदुना अयहांगना लाइक माइंडेड ग्रुप के मौ छिनजरगा मसिगे गिफ्टिंग असि पिजगे अइगे मिंग राकेश नावरेम अइगे लमसिना तेन थादगेनी लाइक माइंडेड ग्रुप मणिपुर की पब्लिसिटी सेक्रेटरी ने थौपुजरी थागतचरी राकेश नावरेंग बिदमक्ता अहोब खुवा अमा मैम थोइदोंना खंबिरंगनी राकेश नावरेम मणिपुर की मैते कल्चर की अदुगुंबा योखत्लिबा अखोइगी सिनेमा की प्लेराइट अमसु ओइबनी लिस्ट दी पिरमद्री लिस्ट दी लहुद्री जो नहीं मथंग पेबिरो लेवत संक्शन बिरो मैम खुबा खुशी अदो इतेन की एडवाइस तो तौबिरमो
kainom tening sing jage aro ibana iten gi ne iten gi hidak ki matang tu advice um ta wiram oh thank you Thagachari ikai khumna jariba masigi sarugya biriba punamak Madam Rani Blagi Wali mi mari oza biari Madam Rani Blagi Wali Oh yare. Thank you Thagachari madam. Mathangda nolona koksin jage ikai khumna jariba yangang pokpi dagi lengbirakpani tamui rainam aina ming haiba staida asweba yaur sunga pigani yangang pokpi dagi lapiba tai tamui raingam oza bihari na kai tobiri mathangda Thokchom Johnson nambol dagi lakpi bani Thokchom Johnson Thokchom Johnson matanda Kundrakpam Premjit Lamdeng Makhalekai Yamba Premjit sem tagai tobio Yamba Premjit sem tagai tobio Yamba Premjit mayam puning amuktang sangna tabiu khubak sa hono khubiu Premjit somda lapiu yelomda ai kenomtang mayam da hangatsage thenge yam sang ngange dana ngapi gani oza singi mai singdo khajikdang thangat piu oza biari kitang side to biu sida iyama premjit ana lepiri se aina sak takse duri se haujik aina minat khara lojari sina tungi kana gado buduni na haija gadori si mana mid udraba mid uba aina di oza biari na di leo na di ngasibo blood donor se Manipur da awana tare accident thoe I wale na hai matam da Rimsta Jenimsta Siza the Salaga blood people Tonado, Yam Tangeva Yama Premsiting a Sibo with a blood donor say, Rims, Jenims, Siza Hospital, Atati, Mayam the blood unit Humpu him at the big revo. Sidawa Yamabu, I quina, Harana Kubakuna, Oktabagi. All of the women late. Other than a sigi tamoke, body and mistake that Tamona. Minung chigi give him a people do. Mas you home to a color when invite to Jabanevo. And a yamba say, Horen Heta Rimsagi, Jennings Canon Wale, Adu Wale, E Wale, we had the Makoi Heta consent over singing Manung the Amanevo. And then a yambagi, life and walked based over quite documentary film so in a putona Sam Sarley by Yambam Kani, Yama Premzit, Kundrakpam, Lamding Makaleka the Guinea. Adana, Masigi, give us Simadi. Maruf Surendra Ningomba Bisorjit Ningthaujam am ta election birakse Surendra Ningomba amadi Bisorjit Ningthaujam anina puna pituin akoi ge give home lady ko pibiro amam puna pibiro adu pibiro photos puna kamino thank you matangda pibiyo Premjing Aiko. Okay. Says Bisesor, Sidlepiu. To. Potom Capio, Poto Domtang. Okay. Sangna, Tamoke Suyawiri. Thank you. Tagasari Zasuren, Zabisesor. Lakpiro, Premjit Kundrak Pamgi. Ozat Sibras, Amadi Premjit. Punna masih gip si paibio, sekutuna paibiro yan biro, okay, manikanta mutum suyawiri, dokter itin sulak pire, to tung duna sum kamera do ansal lati fajara mani,
mai do khara khara on thok piyo ba mai do khara khara okay paisa ti phekau dap san biyo pai thok khine ba Leo camera rom da mai on san biyo ba camera rom da pi ba kari no mai na kanada no na thai ri tam ro ti ke do ba har ne ma ka ti ro thank you sura bro Rani bala ningombam lakpiro matangda manikanta mutum nah ki gip ama khana puthau biro nah na tam gadar ba gip adu ama khaktang ama khaktang pu biro madu noi sese manda kini da pi gani atai makha da nang na pi bi batare nga pi gani Second, lazy jam tang help to be ba. Premozit say now, say lazy jam the lotopio mayam. Say now, angai ko. Lazy jam lotoko, but talk with that thing and never to other. Are the Asunakanda Yamba Magitu, Rang Magite, my jam that gives him the pipe over. Pai Komba, oh, Yare Loiri. Thank you. Me loire. Akogi sese manda kini jam tang lep khatari yam tang. Aduda mayam gi sese manda akogi madam khetri tamano ina guide to bire thank you. Masida han mada Leona pipi gani adugi mathangda thaurang to biro Leo am talak pirone sat irase thenge to sona gre yam nungai je yam photo ta dam bio kaya da mai thong makalam na nungsi garba tamo keke na su pire tim je yam nungsi gare tamo keke yaw bio photo ka bio premozit photo ka do kitang ka bio ne कुछ कैमरा जिंजे अंता उधरे कापा थैंक यू थकत चरी मणिकांत लाख ब्रो कई दौरी लाख पिरो सेसे नंग न पीबा गिफ्ट से लौ नहीं दर ngai ले रिने हवा तो सेसे द पीपी री मणिकांत इसी मंदा किनी ने विश पीबी ओ याम माई पाकबा मथंगी सोलो वाक तो याम हेनल माई पाकबा Green Revolution election free and fair o hello ai bagi adu ma paujel pu bai naw duni atai lemhori ba mi taraga mapal se inauna adum mafam da pibi gani kana no ni man lemon mo nang sai do ama laktre ba o ama tu gim ma le ba ai khoi nga sai kok thok pada ma lakhi da bam kha yawe si last na kok thok sage laisam abungsa kaino thongkha dagi laisam abungsa lak train na logjarage kayo ma lak pi ba thoga di ma ki ahoi yare yam nungai jare mathang asina ngasi gi thoro masi amadi tamo keke gi damakta yamna wajaba mioi ahum khakta yam surprise ne na hai surprise yaman gi dana ju khangdre ado inau Leo na gift pi ni hai ado mangon da microphone je mina amatang sinajage aduga gift se kana no do man haizer ni kaya yamna tamo gi dang wabi ba mioi sing no hai bedo Canada ya lao re Leo no ina hai biro kana no do daki ki damata yang wabira ba ito bobo aduga ani subada khogi singjamai 360 gi ito haitare mingdi palarage aduga
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯂꯞ ꯊꯥꯗꯣꯛꯑꯒ ꯂꯩꯕꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ Bobo lakpiro, Paikomba lakpiro, Ajit lakpiro, Ajit lakpiro. Okay. Yare, 360 ki mihudam tang lakpiro. Thank you. Inau liyogi gipsina tai se mai masuje phaijo masuje phi masuje sangoi lukoi tiak pa yauro na haibagi wish ka maliko. Thank you. Thagasari. Yamna nungai jakre. Okay. Thagasari. Premjit Kundrakpam ngasigi tamo keke gi birthday same birthday oibiri bai gi now Premjit Kundrakpam stage ta lengthok pirakani Leo gi maike diga ngam khodol tambigani Premjit Kundrakpam thokpire Leo kitang thobio Leo Inau Leo na khodol sitambiri Premjit Kundrakpam Happy birthday Premjit Kundrakpam Yazupori ne Premjit se Thank you Thagasari Aroiba surprise gift ama Masi tamo keke amtang lengthok piraksi tamo keke tamo keke amtang selection biu lepiu tamo keke na magi ngasigi birthday ngasigi 2022 gi birthday se na hade question se maji am seminary neba ngasi haiba numit pung baro gi katazin amakhak ek hen gi badagi ihana na wish pirakpa mi makak surprise na give pinning e tamona do kanano dum di tamo sidam ta haibio engonda lon haibira sui tamo oh Leo na mai rakpam tamo mayai da Leo na ngasai phone torok bududi horeng program do pung kya dai hodoi no na hangak pane to Leo thank you Leo lobiro gift lobiro thank you Thagasari izage aduga amana tamo lepio ngasigi tamo da piba gift se Manipur gi wang madagi su thari ebo tamo gi birthday gi ndabaktani haidana Impaired Jiribam lambi gi madai da chen ba gari da tharak pane kasar da gi Madu Manikanta Mutumna solo walk magi satpado adudai da thengnarakpa maru mapang jana thabirakpani kasar gi yongkham da saba phini Haurombam Oza Rajmani Dr. Haurombam Rajmani atat nang sambiu Ma kiloina bi Anju kasar gi yongkham da saba phini tamo Rajmani Haurombam kasar da maitai singeba museum ma hoji lingkhatleba kanagumba singna ariba port sing kasar gi mafam da thambiningba leirabadi Dr. Haurombam Rajmani gi museum sida thambiba yagani masina ina khangjaba mayam da piba information ni gift piba gi thoramasi swaida tension jage kanagumba pibi ningba pinaningba leiragana horen makata na pibiyo adu aroi boina makak pidaba yadabam khakti leiriba masi mangdaleng sinbiriba medubagi pangan sakti solaba ai sinau singasina collect tokjaba makoina punsinjaba gift amakhakni masi atai kanada sunate pijagadoripsi Longjam Brothers and Sisters Charitable Trust top Upokpi ki founder aigi marup yai phaba Leo aina inau oina suloina jabani marup oina suloina jabani inau Leo yai phaba da pibigani abenau na hana kitang madu guide to bigani aduga aigi se ibema se amuka suleng thok pirakani onthona nungsi gare se ibema gi wakhalon se aduga mayam mateng to biriba mayam punamak ngasigi piriba gift sina piri madugi paujaldi Longjam Brothers and Sisters Charitable Trust na makata na miyang yawana tarakpada asigumba thoram se letna sinba ngambo oyu haiba yai farol aduni cs na pibiriba se adana yai fabaliyo Thagasari thoram tensin jarage dice member punamak wa ngangbagi tanja madu pibagi tanja aduma ekoida pibagi tanja ju leijadre horen
ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯃꯔꯛꯇꯣ ꯃꯗꯩꯗ ꯇꯟꯖꯥ ꯆꯥꯅ ꯆꯥꯅ ꯋꯥꯍꯩ ꯑꯃꯅꯤ ꯉꯥꯡꯕꯩ ꯇꯟꯖꯥꯗꯨ ꯄꯤꯖꯒꯦ ꯇꯉꯥꯏ ꯐꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯍꯥꯏꯕꯗꯤ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯃꯦꯗꯥꯝ ꯈꯦꯇ꯭ꯔꯤ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤ ꯇꯝꯃ उपाध्यक्ष इम्फाल ईस्ट जिला परिषद लोइनना लमदमसिगी तोल तारब वाना कयागिदमक स्ट्रीट वेंडर सिंगिदमक सांगलब सही क्या होना दुना लाकपिरबी सोशल एक्टिविस्ट ने से डॉक्टर खेटी तमाना ngasi चीफ गेस्ट की वारोल थंबिनबा नोलुक्सरी ngasigi ekoi khwaina kai kumna jariba aigi brother Keke Wahengbam gi Mapok Numit chiga mari leinana mit Udrabasingda Kathokchaba sigumba birthday gi celebration asigi organize tawbiriba Manipur gi tola taraba singba simateng pangbiriba light minded group Manipur Masibu support to Biriba, Longjam brothers and sisters, Charitable Trust, Top Upokpi, Hairiba Sigumba Tauramasigi, Dice the Langsin Biriba, Pumnamak, Aina Mingo in Hangat Chadrabasu, a Pumnamakui cook on a Kurumjari, Luina Sigumba, Tauramasigi, Tongan Tonganba, Manipur Gizaga, Kayadagi Lakpiriba, Aiginung Chijaraba. Mit uba phangdraba amadi phangdribi aduga loinana invite sing aduga lengsin biriba pumnamak aduga loinana singjamai 360 gi media gi sinau sing aduga tongan tongan ba media partner gi lengbirak liba pumnamak aduga ngasigi mafam asida saruk yaba lakpidrabasu sigumba thauram masida mateng pangbirak liba Lang Thabalgi, Honorable MLA, aduga Langsin Biriba Pumnamak, ay Kokno Nikai Kunubu Cheri, Ngasi Sekwe, Baton the Pungtara, Hiragasu, Baro Taram Daida, Tramatoi Makai Muktadore Kuno program Hobase, Aduna Kajitang Ekwe, Tengtabagi Mamda, Waba, Madinu Waitaba, Dubungasigi, Sigumatoramase, Untokna, Yam the Punging Siningai Oiba, Equina. Kana kana gumba singi Mapok Numit asigumba aikoi gi maraktagi sorna sembirakpada khajiktang aikoi ga mayam siga manaba phangjadraba sigumba isilinau mayam ama aikoi ni ikai kumnaba utpa makoi bu punging thogat pa haibase aikoi mioi ba amu oina aikoi gi tawpham thokpa adugumba isorna aikoi da pirak pai thokdangni haina engonda su phawe Adumaknani light minded group na amadi aikoigi Longjam brothers and sisters sigi sigumba charitable trust asina yamna puksel sengna sigumba thauram masida daikoi associate tawbiba amadi mateng pangbibasi aduga loinana aibuso sigumba thauram masida sig guest oina lengsin binabagida takpirak pase aduke matek engondasu Nungaiba amadi haraujaba aduga hairiba thauram mase masi chatnaba honaba matamda aigi khwairamal kaithelda nonggi chara tanjariba aduguma imaibel singi thau pubiriba secretary aduga office bearer pumnamaknasu aikoi sigumba program ama lei aikoi chatlusi haibada makoi punamaksu masa masa gi asinba kaya ama kaithoktana lakpiba masimakna aikoi da fawe ngasigi thauram mase yamna meaning leiba aduga yamna tangai fadana aikoi tawda yadaba adugumba thauram amakakni haidana engonda su fauje aduna aina loichinjarakpada aigi tamo keke matam sangna cancer hairiba mi punamakna tabada tu chungba aduga aikoi cancer na bu naragade aikoi si hingaroi dabani haidana kalambado ngasidi aigi ibung Keke Wahengbamna miyamda cancer hairiba anabase aigi adugumlaba firep amagi matungina thajaba amagi matungina
challenges amaga loinana aikoi cancer bu mai thiba piba ngam mi haibase ai tamo keke na takrabane madumak tamo keke gi ai amari cancer haiba lairek ase masi release tauba numita miyam pumnamakta masigi message ama soi koina pijakrabane aduna miyam da ngasigi mit uba phangjadraba aigi che sing aigi maru mapang sing sigumba mayam sing se masi soi koi challenge amaga loinana ai koi su nong manatraga nong made ai koi su samaj sida ishor ge dugumlaba thajjaba amaga loinana ai koi su mit urakhi gane samaj sida ai koi mimana na ai koi hingakini haibada madugi thongna lingje laibiyo ai koi punamak na soi koi ishor koira minase aduga matam punamakta tamo keke light minded group amadi Longjam brothers and sisters aduga tongan ba ai koi ngasigi thoram masida gift pibiriba sponsor tobiriba mateng pangbiriba pumnamak ai koi ulap subsin jaraga matam sangna miyamgi seva tauba ngamba oisenu haidana ai site ge message thamjage aduga aina ngasigi thoram masi sinbada mayam yam kanna ai koi awana mayam ama thidana sigumba thoram masibu ai koi sel gi mateng pangal gi mateng thongna mayam ama pibirakhiba singdo madusu ai gi thamoi degi ai personal oina ai thagat pa madi nungai phongdok chaninge aduna ai gi mai kai degi aina ngasigi organizing committee da thoram masibu yama successful oina tamo keke gi damakta mit udraba ai gi snow singi damakta lamdam sigi oiba miam sigi damakta tola taraba singi damakta tobi base masibu ai koi nungai ba madi ai koi apen bado phongdok paga loinana aisu aigi site ge ai lupa lising taraga ni thoi sigum organizing committee da sinajaram ge ai bo pama se thamjaraga punamak amukka na kurum jaraga tension jage thagatsari thengjilakpa matamgi value si khangna yamna tenba pungpham da mikupta yamna marui bo wafam kya phongdok piramba hena nungaijari badi sigumba mid ubagi thongna pangan solaba nungsijarbai sesing isan sing inau sing isa sing aste de yamna nungsiba encourage bo wahi kya phongdok piramba asidagi henba maman yamba wahi leite hai wafam se thamjage isesu tungi punchite hena yaifaba mai pakpa miyamgi thabak thoram kya pangthokpada hena yaifaba oiba adumba thaujalatu pinabiba oisunu loinana ngasi aiba numira sidagi like minded group LMG Manipur gi mapau ngasigi singjami 360 si yengbiriba singnasu sigomba Manipur da kaihena waraba kaihena soba hingbada yamna khudong chadraba kayama leiri ko haibase masi matangdi khangbiraga Manipur gi leiriba khare hena safaraba sininaw khudingmakna adomadongi yumthangnabada adomadongi leikaida adomadongi khulda leiba dugumba khudong chadraba wana taraba singda mateng pangminasi haiba wafamse thamjari like minded group su adugi wakhalonda linkhatsakiba aduma lup amani sumnagi lupa chama kha khainaraga linkhatsaraga ngasidi Manipurda cancer na naraga leikhidraba mama masani ma kaina khraba mapa masa kain mapa kaina khraba mama kaina khrabi kayamada arigi khudong thiba yum mai sakpadagi natre haragana isingda tasanbadagi leikhidaba tabadi amna tu chungaba adugumba wari thodok kaya mimangda thokiba kaya aduna nanghoraba wana tahoraba kaya da leptana sahi ama phadriba like minded group sina imung nimpuga tareta mateng pangjara abane aduna aduma imung nimpu tareta mateng pangjare ba like minded group Manipur se masdei da hian nungaijeri badingasi Longjam brothers and sisters charitable trust top Upokpi amuk cooperation pibiraga sumba kanalai mit ubagi tawna pangan walaba sinda sumba thawma tawgani haibisida asuma associate tobireba support tobireba masi sokena tobin khambu uchabaduni do hena nungaijari badi like minded group se isi member oibibani isi like member ni ana akhoi gi group ta WhatsApp group ta inari ba ngangnari ba koina khaine noina ubani na akhoi gi organizer da thengnaranga da wabdu khanbiraga palising taragani thoi maping pangbigani hadna haibirambase masigi damak thagatsari secretary da sena sinabiri
Thank you. Adana. Like minded group ta pang bira ba matiang hai ba se lem nam ta ma nga si pang matiang se hayang awa bam ta pang thok khar doi ne. Adana madam manga pareng phami se member oi biu. Adom adongi yungi na kan tu oire ani ahum mari manga ma oire pansa sini oini hai yum toi like minded break member oire manga taruk sur like minded group ki member nupi member yam na tang na leibani ahum lai se atum yaw ba taruk siga di mapan sure ko kuba thagachari amaga yama premjit oini na sai haire yama amta lepiu to yama premjit se mana haibam de koi ya biji ko ma hai je tha me lupa chama do cha thak ko ju loi sali ama ju loi adu ai di kem suningai lei tabane mayang mateng pang bi ding ngamme ba aina tha me gi chama chama do thang ba ngamak da ba tha yaw de adum tan dinga piu hai ba si koi ngak pi gani yama premjit na lai member oi bi ra ko je sahi du gi manung da tha ani khak pang su subscription do mado differently able person hai batare segi category du gi manung jana koi amadu gi ma semji koi gi advisor oja wangkemcha samjai leiri che sobita mongjam leiri oja baleso leiri aduga yam na ngasi secretary ko khatri ngai dai na pandaba ya da koi na madu chitha ba ya da wa heng haijar ga secretary ko khatchage ngasi gi thorama se sengbadi like minded group Manipur gi president oja L Kunjeswar saramana preside to bigadobani adubu magi duty ama khak government gi service oi bani na duty am khak laktana maksi yaubada khudong chadaba secretary masamak su ngasi se police department da lei bani atopi duty magi amuk lakpani yauba ngamaroi hadan ai je amuk mahut sinana ba no khoi je engage tawna manung da ai jo mu kitam nungai te medam rani bla phaman je smai khanna lengai da oja ojit ki porse makoi gi sio da ngangna ra ga ngasi thomje lakani yaw phangjabane duna President Oza Kunjeswar Sarama Yaw Dragasu the Yawreng Kanjari, Advisor, All Manipur Working Journalists Union Amjugi, President Oboja Wangkemsa Samjai Advisor ni, Makoi Punamak Lak Dragasu. I koi erecta Halamam say Yauri in a Kanjara Quing Angjabani, Quinangang Bada, Sakpada, Tabaki Progangi, Decorium the Soiki Balanki, Punamak Yaurabasu, Halaman sing to the Nakpiu, I koi do in a tiny view I will punch Tamzage, Aruba Wanglo in a Sigi Torum Sigi, President Sen Speech, Ibadi. Thauram mapugi warol yamna ten takna thambina ba ikai khumna jari banga sigis thauram mapu in election revisor sorokai bam ojit secretary like minded group LMG Manipur da sinajari koi laik ta dra ti chak chap su ya da bani na mayang war so wana adu bo koi na khwai de gi nungai ba adu ga khwai de gi harau ba hai ba je matam chana sak chap je ai amuk ta thengna jadri maram aduna masidi isha isha ne preparation tarokpa koi gi parotha mari gume chachalakpa adi chara bje phajana kechi ani gum chachalakpa ai talani chajarei aduna thoitongna wabadi leite adubu ekoi lumdangi chalen da tare ekoi gi baro khana oidre hujikse baro da su chadre ai gi warol thamjarabada ekoi tola tarba sing gi marak da gi su pukchel chauraba kaya yaudba nate example loina oza Keke Wahengbam tasengna giti mahaki oiriba phibam mase masina mahaki punsi se matau karam tawduna hingadagi haiduna 24 hour khallaga lejagadaba adugu misak amagi mapok numit asida mangondagi amuk tolam gani haina khanba maramdi hingmada khara wari haina khanba kanglupta amuk mahaki mapok numit ka mari leinana asigumba ekoi khudon pot pinanaba amasung sale lamba chaminaba amasung isei nomagi thorum ga sinjabase masi like minded group tadi ekhoina tawjagi na khanjaba thabak singi marakta ama oiba adubu makhoi sigi group sidagi hena waba mamiti uri haibabu kidni ani makti fail oiba mamiti uri makhongdi tektri haibabu harti yadaba asugumba kaya se masi tawbasina ekhoina pathong chaduba ngamjade ekhoigi phandi haikru manana yombani aduga thabak sina ekhoigi karai tare yam chaugre ekhoigi thabak sidi pithribi mung chaugre nomada mateng pangbiyo haibasi sida leiringe da ju phol ahum tawbiraki adugi maraktagi serious oibasing khangar charga ekhoi mateng pangbani maramaduna asingba tharumbasida awaba kongkai adu arapa jaga dagi laktuna saruk yabiriba khoi punamak
ꯑꯝꯈꯩ ꯂꯩꯇꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯤꯠ ꯎꯗ꯭ꯔꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯦ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯃꯤꯠ ꯎꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯤ ꯍꯥꯏꯅ ꯕ꯭ꯔꯥꯏꯠ ꯐꯤꯂꯝꯅ ꯄꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯉꯥꯟꯕꯁꯤꯡꯅ ꯉꯁꯤ ꯐꯠꯇꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯗꯨꯅ ꯉꯁꯤ ꯂꯣꯀꯞꯇ ꯀꯌꯥ ꯖꯦꯜꯗ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯀꯌꯥ आयन मायोक्ता एक्सीडेंट कया नोम कांगदन सिरी नोमई लाइसेंस लौरुरे युमदंगनब कापगा हाली मरी मता कापगा हाली हारिबसिंगसे औबसिंगना तौरिबा पाप की थबकनी अदुबो अमंबसु अंगानबनी हाइने पीरिबा मेसेज न करिनो अमंबगी सरुक्ता लैरिबा मयामसिंगसे मतम चुप्पदा अंगानबगी थबकता तौदुनत लई खुदम मोइना अखोई लगता हौजी केस ऑफ ऑनर लेंशन बिरिबा इचन मदाकिनी मणिपुर की इचन मणिपुर की इचे इचन ओइना इंडिया की ओइना लेबिरिबे अमंबसो अंगानबनी महाक्तगी अमु हंगनी यंगमदा हेलेन केलर ऑफ अमेरिका ममे चूदे मना जुतादे मरोन जुतोकदे ngasi mamin udraba singna tamiba lairik sigi mayek si mangna puthomi bani manamaduna mid uri haiduna famduna leithoaba isona karimata piroi mid uba kaya ichan ichi kaya manipur da leiri adu mahak tudi kana matna nek par lagti sei sakpagi demakta ubagi shakti walabi ichan madakini barto na kiudani mangna sangdabanani चीजू परीक्षा की थिंगी बगी वानी नत्रगदी इसाई सकप चटप कतदा मागी सेनरी बजे सकप नतबा सेनब सेबारी जिंगे मसी वाबन खम थेमनी करिगिनो नो ट्राई नो लक अमम बसिंग द लाइरब सिंगना अंगान बगी थबक त तौदुन लई अदुना मखोई की पुंसी सिंगसे मसी पाप चेंदबा अखोई की तयंग पांददी तोले हाना मिना खरनब याय अदुबु सरगददी मखोइना चंगदब जगह से इंथोंगना अखोई नेशनल हाईवे अखोई की 5 लेन गुमनी अदुगा मिट उरिबा खोइना सरगद चंगबदी ये तुम मना दो मधुदा उटन लिटपग अदुदगी हेना उबनी मर मधुननी प्राइड फिल्म अमबसु अंगान मन पिरिब मेसेज से अंगान बसिंगना फत्तब पाव की थबक तवी उद्रब सिंगना अंगान बा मरमदि अफबत तौदुन त लई हाइबा वाफम से थमजरगा ngasi थेंगजु थेंगना ओजा केके वाहेंगमना लांगजरिबा मथेल असी मयाम फंगमिनरगा अखोई मखा ताब थोरममु लोमिनसी हाइबगा वफमजि थमजबग लोइना ngankhibda soiba punamag landaba ondam yobini khalaga kupak chang tara lon nga pi hadino khurum jari thank you